ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯤꯅꯥꯛꯁꯤ ꯂꯥꯏꯁ꯭ꯔꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯐꯖꯕ ꯈꯨꯗꯤꯡ ꯃꯤꯇꯥꯕ, ꯑꯎꯕ ꯈꯨꯗꯤꯡ ꯄꯥꯝꯒꯟꯕ, ꯂꯩꯔꯥꯡ ꯑꯃꯠꯇ ꯎꯕ ꯌꯥꯗꯕ ꯈꯣꯏꯃꯨ ꯃꯤꯠ ꯉꯧꯕ ꯍꯥꯏꯁꯤꯔꯥ, ꯄꯛꯆꯒꯅꯤ ꯃꯤꯡꯒꯧꯁꯤ ꯊꯣꯟꯒꯦ ꯅꯪꯕꯨ ꯃꯤꯠ ꯉꯧꯕ꯫ ꯃꯈꯨꯠꯇ ꯄꯨꯟ ꯑꯃ ꯄꯥꯏ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯂꯤꯕꯤ ꯇꯅꯧꯕꯤ꯫ ꯑꯃꯨꯖꯥꯎꯅ ꯄꯨꯈ꯭ꯔꯤ ꯑꯆꯧꯗꯨꯒꯤ ꯃꯄꯥꯟꯗ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯨꯗ ꯃꯥꯏꯊꯣꯡꯗꯨ ꯅꯣꯛꯐꯦꯠ ꯇꯧꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯇꯅꯧꯕꯤꯒꯤ ꯃꯇꯥ ꯊꯥꯔꯣ ꯃꯇꯥꯗ ꯈꯨꯅꯤꯡꯅ ꯀꯛꯀꯛ ꯊꯤꯟꯗꯨꯅ ꯍꯥꯏ, ꯏꯇꯥ ꯅꯪꯒꯤ ꯇꯥ ꯑꯃꯨꯖꯥꯎꯁꯦ ꯇꯨ ꯑꯥꯗ ꯐꯨꯔꯤꯠ ꯐꯤꯔꯨꯛ ꯉꯥꯛꯇ ꯄꯥꯏꯊꯣꯛꯑꯒ ꯃꯌꯥꯁꯦ ꯊꯥꯡꯗꯣꯛꯑꯒ ꯅꯣꯛꯂꯒ ꯅꯪꯉꯣꯟꯗ ꯌꯦꯡꯉꯤꯁꯤ ꯌꯦꯡꯉꯣ, ꯊꯤꯁꯨ ꯊꯤꯈ꯭ꯔꯦ ꯂꯥꯏꯕ, ꯊꯤꯔꯁꯨ ꯊꯤꯁꯨꯅꯥꯅꯦ ꯍꯧꯖꯤꯛ ꯃꯇꯝꯗ ꯁꯛꯅꯒ ꯆꯥꯌꯥꯄꯣꯟꯇꯦ, ꯊꯃꯣꯏ ꯁꯦꯡꯅꯔꯒ ꯂꯣꯏꯔꯦ꯫ ꯀꯩꯗꯧꯅꯦ ꯃꯁꯛ ꯐꯖꯕ ꯅꯨꯄꯥ ꯀꯣꯏꯔꯒ ꯑꯇꯣꯞꯄ ꯅꯨꯄꯤꯗ ꯑꯃꯨꯛ ꯃꯤꯆꯤ ꯈꯠꯂꯝꯅꯕꯅꯤ, ꯑꯗꯨꯅ ꯃꯁꯛ ꯊꯤꯕ ꯑꯩꯈꯛ ꯌꯦꯡꯗꯧꯕ ꯇꯥ ꯑꯃꯨꯖꯥꯎꯒ ꯅꯨꯡꯁꯤꯅꯕꯅ ꯐꯩ꯫ ꯊꯥꯔꯣꯅ ꯆꯨꯝꯃꯤ ꯆꯨꯝꯃꯤ, ꯑꯗꯣ ꯑꯩꯗꯤ ꯅꯨꯄꯥꯁꯦ ꯇꯁꯦꯡꯅ ꯀꯤꯕ ꯑꯃꯗꯤ ꯌꯥꯎꯏꯀꯣ, ꯊꯤꯕ ꯈꯨꯊꯤꯁꯦ ꯃꯥꯗꯧꯅ ꯊꯤꯕ ꯅꯨꯄꯥ ꯑꯃꯨꯛ ꯐꯥꯎ ꯍꯦꯛ ꯎꯖꯔꯛꯇ꯭ꯔꯤ ꯑꯩꯗꯤ꯫ ꯌꯥꯔꯦ ꯇꯨꯃꯤꯟꯅ ꯑꯃꯨꯛꯇ ꯂꯩꯔꯣ, ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯑꯦ꯫ ꯇꯥ ꯑꯃꯨꯖꯥꯎ ꯉꯥꯏꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦ? ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ, ꯏꯃꯨꯡꯒꯤ ꯊꯕꯛ ꯈꯔ ꯂꯣꯏꯁꯤꯜꯂꯨꯕ ꯑꯗ ꯊꯦꯡꯈ꯭ꯔꯦ, ꯑꯗꯣ ꯉꯁꯤꯗꯤ ꯅꯊꯟꯗ ꯂꯥꯛꯏ, ꯇꯥ ꯁꯃꯨ ꯌꯥꯎꯔꯛꯇꯦ, ꯀꯩꯗꯧꯔꯦ? ꯁꯃꯨꯗꯣ ꯃꯈꯣꯡ ꯍꯥꯝꯊꯗꯅ ꯂꯥꯛꯄ ꯌꯥꯗ꯭ꯔꯕ, ꯁꯨꯝ ꯂꯦꯞꯇ ꯂꯩꯔꯦ, ꯑꯁ꯭ꯋꯥꯏ ꯅꯥꯄꯤ ꯍꯧꯕ ꯃꯔꯛꯁꯤꯗ ꯉꯥꯛꯇ ꯐꯝꯃꯨꯈꯤꯁꯤ ꯂꯥꯎ, ꯁꯤꯡꯖꯨ ꯌꯧꯔꯛꯏ꯫ ꯇꯅꯧꯕꯤ ꯃꯇꯥꯗ ꯑꯣꯟꯁꯤꯟ, ꯏꯇꯥ ꯂꯥꯎ ꯉꯥꯏꯍꯥꯛ ꯐꯝꯃꯨꯁꯤ, ꯉꯟꯁꯨ ꯉꯜꯂꯤ꯫ ꯊꯥꯔꯣꯅ ꯑꯗꯣ ꯊꯦꯡꯗꯤ ꯊꯦꯡꯒꯨꯝꯁꯤꯀꯣ? ꯊꯦꯡꯉꯣꯏꯍꯦ ꯂꯥꯎꯕ꯫ ꯑꯍꯨꯝꯗꯨ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯒꯤ ꯅꯥꯄꯤ ꯈꯔ ꯍꯧꯕ ꯃꯔꯛꯇꯨꯗ ꯆꯪꯁꯤꯟꯗꯨꯅ ꯐꯝꯊꯩ꯫ ꯑꯃꯨꯖꯥꯎ ꯃꯥꯅ ꯄꯨꯔꯛꯄ ꯁꯤꯡꯖꯨꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯊꯝꯃꯤ꯫ ꯇꯅꯧꯕꯤ ꯅꯪꯅ ꯇꯣꯠꯂꯨ ꯁꯤꯡꯖꯨꯁꯦ, ꯅꯪꯅ ꯃꯣꯔꯣꯛ ꯄꯥꯝꯕꯗꯨꯗ ꯑꯩꯅ ꯃꯣꯔꯣꯛ ꯈꯔ ꯌꯥꯝ ꯍꯥꯞꯍꯜꯂꯛꯄꯅꯤ꯫ ꯇꯅꯧꯕꯤ ꯁꯤꯡꯖꯨꯗꯨ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯣꯠꯂꯒ, ꯇꯥ ꯑꯃꯨꯖꯥꯎꯅ ꯑꯩꯒꯤ ꯑꯄꯥꯝꯕ ꯈꯪꯕꯤꯕꯁꯤꯗꯤ ꯇꯁꯦꯡꯅ ꯇꯅꯧꯕꯤꯒꯤ ꯊꯃꯣꯏꯁꯦ ꯄꯨꯛꯄꯦꯟ ꯍꯦꯛ ꯄꯦꯟꯖꯔꯤ꯫ ꯋꯥꯍꯩꯗꯨꯗ ꯑꯃꯨꯖꯥꯎ ꯅꯣꯛꯐꯦꯠ ꯇꯧꯏ ꯊꯥꯔꯣ ꯃꯄꯨꯛꯅꯤꯡꯗ꯫ ꯊꯤꯁꯨ ꯊꯤꯈ꯭ꯔꯦꯗꯀꯣ ꯂꯥꯏꯃ, ꯁꯤꯕꯨ ꯅꯨꯄꯥꯅꯦꯅ ꯀꯣꯏꯔꯤꯁꯤꯕꯨ ꯇꯣꯛꯅ ꯊꯥꯟꯗꯦ ꯇꯅꯧꯕꯤꯁꯦ꯫ ꯁꯛꯇꯥꯁꯤꯒ ꯀꯤꯒꯟꯕ ꯑꯉꯥꯡꯅ ꯎꯔꯒ ꯃꯃꯥ ꯀꯣꯜꯂꯒ ꯑꯣꯈꯣꯡꯅ ꯀꯞꯈ꯭ꯔꯅꯤ꯫ ꯇꯅꯧꯕꯤꯅ ꯏꯇꯥ ꯀꯩꯗꯧꯔꯒꯦ ꯁꯤꯡꯖꯨ ꯆꯥꯔꯣ, ꯀꯩꯅꯣ ꯃꯪꯂꯤꯗꯨꯕꯣ? ꯀꯩꯁꯨ ꯇꯧꯗꯦꯗ, ꯆꯥꯔꯁꯤ ꯆꯥꯔꯁꯤ꯫ ꯊꯥꯔꯣ ꯁꯤꯡꯖꯨ ꯍꯨꯛꯀꯦ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯇꯤꯡꯊꯣꯔꯛꯄꯅꯤ꯫ ꯃꯁꯤꯗ ꯑꯃꯨꯖꯥꯎꯒꯤ ꯃꯈꯨꯠ ꯈꯨꯅꯝ ꯑꯀꯥꯏꯕꯗꯨ ꯍꯦꯛ ꯎꯔꯨꯔꯦ ꯊꯥꯔꯣ ꯃꯄꯨꯛꯅꯤꯡꯗ꯫ ꯃꯁꯛꯁꯦ ꯊꯤꯔꯦ ꯍꯥꯏꯔꯗꯤ ꯈꯤꯇꯁꯨ ꯃꯁꯥꯁꯦ ꯅꯥꯜꯂꯨ ꯍꯥꯏꯕꯅꯤ ꯑꯩꯅ ꯍꯥꯏꯗꯤ, ꯑꯁ ꯇꯧꯔꯤꯗꯣ ꯊꯣꯛꯅ꯫ ꯇꯅꯧꯕꯤ ꯃꯥꯗꯤ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯑꯃꯨꯖꯥꯎꯒ ꯃꯤꯠꯆꯤ ꯈꯠꯅ ꯃꯤꯠꯆꯥꯟꯅꯗꯨꯅ ꯁꯤꯡꯖꯨꯗꯨ ꯆꯥꯔꯤ꯫ ꯊꯥꯔꯣ ꯑꯅꯤꯗꯨꯗ ꯄꯩꯔꯞ ꯌꯦꯡꯂꯒ ꯃꯄꯨꯛꯅꯤꯡꯗ, ꯇꯧꯔꯤꯁꯤ ꯏꯇꯥ ꯇꯅꯧꯕꯤꯁꯦ ꯀꯆꯤꯜ ꯂꯩꯕꯨ ꯃꯥꯟꯕ ꯅꯨꯄꯥꯁꯤꯗ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠꯀ ꯇꯧ, ꯃꯤꯠꯆꯤ ꯈꯁꯨ ꯈꯠꯂꯤ, ꯍꯣꯏꯃ ꯑꯩꯗꯤ ꯉꯝꯂꯔꯣꯏ, ꯀꯃꯥꯏꯅ ꯇꯧꯅꯤ? ꯑꯁꯤꯒꯤ ꯑꯃꯨꯖꯥꯎ ꯍꯥꯏꯕ ꯃꯨꯔꯒ ꯊꯤꯕꯁꯤꯁꯨ ꯃꯌꯥ ꯑꯆꯧꯕꯁꯦ ꯄꯨꯊꯣꯛꯑꯒ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠꯀ ꯇꯧꯏ, ꯍꯩꯃ ꯃꯤꯠꯆꯤꯒ ꯈꯠꯂꯤ, ꯑꯁ ꯑꯩꯗꯤ ꯂꯣꯏꯔꯦ, ꯏꯁꯥꯁꯦ ꯍꯩꯅꯗꯕꯗ ꯀꯩꯅꯣꯝ ꯇꯧꯔꯦ ꯍꯥꯏꯕ꯫ ꯑꯃꯨꯖꯥꯎꯅ ꯊꯥꯔꯣꯅ ꯁꯤꯡꯖꯨꯗꯤ ꯆꯥꯗ ꯃꯉꯣꯟꯗ ꯁꯨꯛꯂꯒ ꯌꯦꯡꯕꯗꯨꯗ ꯍꯥꯏꯔꯛꯏ, ꯊꯥꯔꯣ ꯁꯤꯡꯖꯨ ꯆꯥꯗ꯭ꯔꯗꯤ ꯀꯩꯗꯧꯔꯦ? ꯊꯥꯔꯣ ꯅꯣꯛꯁꯤꯟꯅꯗꯨꯅ ꯀꯩꯁꯨ ꯇꯧꯗꯦ ꯆꯥꯗꯣꯏꯅꯤ꯫ ꯁꯤ ꯍꯥꯏ ꯊꯥꯔꯣ ꯁꯤꯡꯖꯨꯗꯨ ꯇꯟꯅ ꯇꯟꯅ ꯆꯥꯕ ꯍꯧꯏ꯫ ꯑꯁꯨꯝꯅ ꯑꯍꯨꯝꯗꯨ ꯁꯤꯡꯖꯨ ꯆꯥꯃꯤꯟꯅꯔꯕ ꯃꯇꯨꯡ ꯑꯃꯨꯖꯥꯎꯁꯨ ꯍꯟꯈ꯭ꯔꯦ꯫ ꯇꯅꯧꯕꯤ ꯍꯣꯏꯁꯨ ꯏꯁꯤꯡ ꯁꯣꯛꯂꯒ ꯃꯌꯨꯝꯗ ꯀꯥꯔꯛꯂꯝꯃꯤ꯫ ꯊꯥꯔꯣ ꯃꯥꯗꯤ ꯃꯌꯨꯝ ꯌꯧꯔꯛꯂꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯇꯅꯧꯕꯤ ꯏꯁꯤꯡ ꯄꯨꯟꯗ ꯈ꯭ꯋꯥꯡꯗ ꯌꯦꯞ ꯃꯌꯨꯝ ꯇꯝꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯁꯤꯗ ꯃꯃꯥ ꯏꯕꯦꯝꯃ ꯄꯤꯁꯛꯅ, ꯏꯆꯥꯗꯤ ꯏꯁꯤꯡ ꯁꯣꯛꯄꯅꯦꯗꯅ ꯆꯠꯈ꯭ꯔꯒ ꯃꯤ ꯃꯥꯟꯗꯕ ꯑꯃꯒ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯐꯝꯂꯒ ꯃꯤꯠꯆꯤ ꯈꯠꯅ ꯍꯧꯏ ꯍꯥꯏꯅꯦ, ꯀꯩꯅꯣꯗ ꯏꯃꯥ ꯋꯥꯗꯣ ꯆꯨꯝꯅ ꯍꯥꯏꯌꯨ, ꯃꯤꯒꯤ ꯃꯤ ꯆꯞ ꯃꯥꯟꯅꯩꯌꯦ꯫ ꯄꯤꯁꯛ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ, ꯍꯧꯖꯤꯛꯅꯅꯦ ꯁꯣꯔꯣ ꯂꯥꯛꯂꯒꯅꯦ ꯑꯩꯉꯣꯟꯗ ꯇꯝꯂꯝꯂꯤꯕꯅꯤ, ꯅꯠꯇꯦ ꯏꯕꯦꯝꯃ ꯅꯪꯕꯨ ꯑꯗꯨꯒꯤ ꯈꯣꯡꯗ꯭ꯔꯨꯝ ꯐꯩꯗꯦꯛꯄ ꯃꯥꯟꯕ ꯅꯨꯄꯥꯗꯨꯒ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯅꯨꯡꯁꯤꯅꯅꯕ ꯅꯨꯄꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯅꯤ꯫ ꯍꯦꯔꯥ ꯏꯃꯥ ꯑꯩꯒ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯥꯗ ꯑꯗꯨꯝꯅ ꯈꯣꯡꯗ꯭ꯔꯨꯝ ꯐꯩꯗꯦꯛꯄ ꯃꯥꯟꯕ ꯀꯥꯏꯅꯗꯤ ꯍꯥꯏꯔꯛꯀꯅꯨ, ꯑꯩ ꯁꯥꯎꯔꯛꯀꯅꯤ꯫ ꯑꯩꯅ ꯈꯣꯡꯗ꯭ꯔꯨꯝ ꯐꯩꯗꯦꯛꯄ ꯃꯥꯟꯕ ꯍꯥꯏꯔꯤꯕꯗꯣ ꯐꯕꯨ ꯐꯃꯜꯂꯕꯅꯤ, ꯅꯅꯦ ꯁꯣꯔꯣꯅ ꯍꯥꯏꯔꯝꯕꯗꯗꯤ ꯅꯨꯄꯥꯗꯣ ꯃꯩꯔꯧ ꯍꯦꯟꯖꯤꯟꯕ ꯀꯝꯕꯣꯡ ꯃꯥꯅꯤ ꯍꯥꯏꯔꯝꯕꯅꯤꯅꯦ, ꯑꯗꯨꯗ ꯑꯗꯨꯝ ꯈꯪꯂꯕꯅꯤ ꯀꯌꯥꯃꯨꯛ ꯌꯥꯝ ꯊꯤꯔꯝꯃꯅꯤꯗꯣ꯫ ꯏꯅꯦ ꯁꯣꯔꯣꯗꯨꯕꯨ ꯃꯊꯧ ꯀꯝꯇ ꯂꯩꯇ꯭ꯔꯕ ꯖꯥꯠꯂꯣ? ꯃꯥꯅ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯃꯁꯛ ꯊꯤꯕ ꯊꯤꯗꯕ ꯑꯗꯨꯝ ꯄꯥꯅꯩꯗꯨꯕ, ꯊꯕꯛꯇꯣ ꯌꯥꯝ ꯂꯩꯇ꯭ꯔꯒꯅ ꯑꯩ ꯄꯤꯒꯦ ꯂꯥꯎ ꯍꯥꯏꯌꯣ, ꯀꯩ ꯀꯥꯟꯅꯗꯕꯗ꯫ ꯁꯤ ꯍꯥꯏ ꯇꯅꯧꯕꯤ ꯄꯩꯊꯣꯛꯂꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯄꯤꯁꯛꯅ, ꯑꯗꯨ ꯑꯗꯥ ꯑꯩ ꯈꯪꯗꯦ, ꯑꯩꯈꯣꯏꯒꯤꯗꯤ ꯅꯪ ꯈꯛꯇꯅꯤ,
isa haiba aduna mimangda sopa yade atay loina tokraga hayawai nangna ne napamda nong phadoka lakpada nawa thibdu purakpada leikai sinok nagadabado ai ne taba hiba ngamjaroi ko ngamloi haibasi numidangi matamni amuzau chakhumdu da sak thongli mapaga maga khak leibani mamadi kuire leikhidaba nupa ngakta panma yumbani aduna imungdu khradi adumak samotnari imungdu amuzau sak tu thongma loiraduna mapaga maga gi pukham umamda phajana thidokle thiba loiraduna mapabu kawi o baba sak thiba loire hana bu lengsinbiro kuina ngalanu ko isa bhaure ko tomal masu makhwang koli sakhum adu sanglaktuna sagluk mangdu da phamthai insang sidi saugri ura malene do na saning khitre nati nangbu insang si khra hawbam ta thongba yadro insang mana masing leite haiba su natab tawbo saugri ibo saugri samandana nangda natan ai phau hei ai phau yauna ne kusu kumen ga se sanglaga puthi yemna thirabani ko saugri ura su thongbu thongbir do narai bu sabri ingri aduga ise thizarasu nupi ne kenariba pabugumba nupi pangdam nati aina nupi phanglamdrabadi nangna soida naya ika ka khai pukham le kana sak sari bu saram kidra wari dadi masida toiba aidi sigi nupi sna ngausi leiga aidi nupi ne kensi leiga ibo loire wazau na sakna maitan bora hek malan isani kaina hainge aina di namada nahanwai yam haijabani masak thiba kusu kumen sengdaba kambong manba ngang yokumsi haidana maha kumpu biduna he yadana thokhrib aduga mananga dane sidokri aduga aingonda thiba macha se sina silamaga nang ek senari ngai daise tupi atoba mi ngaudosu yengaudrab pin khijeda hojiktada awangi kulai manadine kyam haijaramani tada nasa misa manbado turel dara karino thadakro maga yumnongna pana bahaidana ainadi isa aido hek kawibani adusu hek ngamdana kulai mudusu adum kulabi du sengkhredana isa itako chai haibsi amuzau sak sakhom asoba ma mayada hoksin saigani ka kaw makai apana ngangliba singdu mami tarau ba ani du kupta taribani tomal ngang dana sak sakhom ama pai hukke haiduna mamai du non khalakbani masida masana mangonda tingak yenglamli matawduda ikhang khangna napa thangdaba khangine aina nangonda adugi mi yengadu ai thuna sihidong malina haiba natro amuzau chak tu saina yenge haidu yenglimni ipani kaina nushi masena boye phawon dewani phapong khangdi ngang thoragli bu wangang sangang to nomang khaden khai baba nang thuna sikroba ai iningi khatamna nupi ngang thiraga ngai leijawrage is chalune ai bu sikro kaina ngachin sina ka swai bisari khwang khra konjarasu wakhaldi nangondagi ainu bu hena nawramgani mi somda aina ko yet ka yeki kaina khalingai sida papi gi masin sinaibu sikro kai nang pukham sik yansil babu nang oina dum na thwai mangi se hanu thang namang na khuna lawa phangla matam sida wathi wasoi do yang ngang nu ko baba ai taning de lem dai si is ku manang wamak no mana ko yet amu yeki khalim ni kai lem jade yamna nang haira nasak aroi thizil nasak to thire bani na nupi suti ba khanglar ada sagai si mutpadi aine pamjada bai tare aduna ai woina laibak yengsira tawbani sibu kayam kairage aibu nupi thi khangoi kai sau thong haibi amu zawai se sak thijai haibi wani nupi na hanadi koita tanari nupa hai aibu yam nogal kanu ari bisi oh yam thajajam natro pai adumni kangjana thabang ni tu utgem si hai amu zaw sak pukham tu da makhutu zoro hamjin prabab thoktre ho nupi mayam na ngongna bau kusu sengda ba sakjinaraga saki kolik chare basing se losilap hai law ni nang ba hai ma sum saki ne ai khwang sia de hai bani ne hai amu zaw sana lawrami kaino ko ye et kani kai naga mukhraga khwang ya de de nupi thiram dai dana na aroi bisab aduga thabak taram dai dana khwang ya de kai ipa phuai de ba laitam ni ko maha sigaizan mapa aingondabu asum hek dai phai su khangdi phati su khangdi tawnu hai muthi thi banang arembada namadu pusilaklaga chanak chakai leinang ta makai nei hansani henang yam hogunu ko hogunu haripsi asumna numit simasu hokri mathangi numit ni nungthilgi matam sida samu amuza hoide laktuna pau tamlare ito
Makha leikaygi Sangbanabina hojik nang amta unasena aigunda paw silakpani. Amuzauna mafamdi kadaida hairake. Khulgi lampakta kuirabani. Aina unabidaba adugini unasina masana hairaydo. Khangde itaoidi sakna hawai thampakpi malasu nupina koitani tani. Khara khara phajaba aikoidadi nupidi laardana hui amum phau yengte. Sak thirasu kainya rasi haise hekta yade. Nupi singsina pangkena kensilai. Adungaiko ai wahang amhange. Si ai sum samam na leraba. Hangu kai kumthagene. Ai ga nanga asukoi tinarakpase. Nang na koiba nupi masing ai khangri. Amtayro kaya nama nang korisi kaya. Aduire yamdada mari khaktani. Baloi. Aduk thikraba nangna nupi mari koriba. Aduga khara khara phajaba aina nupi phangdriba. Ito nangi mari dudagi aingonda makharodana. Nang susi phawdi aigi mateng tawbibi yai kaino. Kari to engalibno utong taning kitri. Phagi nate nangsu si phawdi natawgi dama kathokpiba yabani. Nupi marido nang loi lawdoksu nate. Hayawai nangna hundokpiramdo sarakpudi hundokpiroidoba aiga nungsinahuna patro. Nangna harido khanabudi yai. Samu yam harauna amuzawgi makhutu paisilaga. Adudi taw tanobido oina khayo. Masaksu phajai gyansu tai ma oina. Haibaga nangde amuzaw khanglaw hekta lawre. Samuel Kunikai Naba Logerasu, I know quite a palm doing a PURD, Kaya Nick. Kai noise, the nobi say, Nang Logera. To P. Marie Corisa, a huma madi, sum massacre Pasabagi, mean a quick in the palm with Quiribani. The nobi D, Loge Canon of shit of Quiribani. Mongondar in the mito, Paini Yang Birano. Oh, a tomb lay wait. Ay, Ying Zerico, Nangita Nobito, a Ying Zero High City. Nangang nadana ay matamangal, thank you. Ay, Sangbanabida, Naramani. Kali Zukta, Sak Pazaru by Gira, Yengi Koi. Adubu, Nupi Kaipati, Kobiati. Anidogang Nadana, Samusiauna, Sangbanabi Unabalai. Amuzang Laku Ubada, Sangbanabi, no petona. Masakse, Tirasu, Nusiga Nodi, Hectayati, Kamaita Uno Kanti. I said, Mangwanagalati, Laibakti, Haisit and the Parani. Huzikang nupasingsa, nupilo na lolabani. Ado, aingonda di tok na roiba, maramdi, tamuzaw ki masaksa, ti iba kuti sida, nupidi kaysu lolaroidana. Sangbanabi ay siya, nupakan bagati, yamay ripon ni. Sangbanabi, kayang kuya ba? Samuna, ito, ay siya liram ko. Ho ito. Sangbanabi, nokfay taw na. Ngayang kuya ba? Ado kay hino, masuk tingwiri si ba? Iko'y pabado, masangam da ba? Ado da tinglay ba ni? Aikoigidi seba tawbidabadu pisu leitabanina aingonda dum tai. Mina ai lage su yade do. Ai lere di babagi seba do aina dum taronina na. Ado tamuzaw haisu haibani ibani sila siba. Amuzaw mabuk ningda. Uidaba nganglu brabu do samu ta da topo soy. Pazabi ngai ko kaidoke. Kanana pazabi di. Korino sirang durama korisina. Sino matai tawisi. Sum Nasak na daw pasabaduda sinsidagi pasabi na tokrib. Oh, adugi oira. Tawbudi ay siya sakati adum pasabani. Pasay. Ado, chen magido. Ngay ko da tumali. Karigi tuman ba no taplabani. Mata mamalip na rani. Tamuzaw, ibani nagkang nari siya. Chayemadi helakadorabani. Ay su yam angang na chay. Sahi siya, yung pahan bagi matam sapsari. Tamuzaw su angang na chay. Ibani loy na matam sapsarabani. Yung pahan bagi matam si. Sidagi kasi intokrabadi kumusoy dan tuani. Ngay ko da Sangbanabi, taha-tahagum si kadoge. Ngay bagyaroy, tamuzaw ay hanggang mapalgi panik pika to yam sining labasani. Kuy nalisaba ka ay pamjay. Aduna ari pamay na si. Pare. Nang niyadrabani na karamtong ni siyan matari dana. Ha, asyang bayra, natitsum labra ba? Ngasisiyala doyra. Ngasidi kadayday yade. Matang tagi Purnima numito'y nasilasi. Sangbanabi magkuto teklaga. Adudi numit kunimuk di wali mali. As, kuy mali sidi. Kaday di kuy buto. Hoyse, ay waraswa na ngayrage. Ado, soy na kumsiko. Soy roy kaydoroge. Ado, ay yumda tabakra leuri. Nasigidi ay mo halagi ko. Lakot ang ngayri kayno halagi hekta hari sipa. Yada tau buni, saur nu kaydoge. Saurasu temlabani na pagre. Ado neba, ado jalagi ko. Ado Purnima numit kido soy na kumsiko. Soy roy da. Asum na Sangbanabi masu leheuri.
ꯑꯃꯨꯖꯥꯎꯒ ꯁꯥꯃꯨꯒꯁꯨ ꯂꯝꯕꯤꯗꯨꯗ ꯇꯞꯂꯤ ꯇꯞꯂꯤ ꯂꯥꯛꯄ ꯍꯧꯋꯤ꯫ ꯑꯃꯨꯖꯥꯎꯅ ꯏꯇꯥꯎ ꯃꯥꯏꯕꯝꯂꯣꯝꯗ ꯑꯝꯇ ꯍꯥꯏꯖꯤꯜꯂꯨꯁꯤ꯫ ꯃꯥꯏꯕꯝꯗꯅ ꯀꯅꯥꯝ ꯎꯅꯔꯨꯗꯣꯏꯅꯣ? ꯐꯖꯕꯤꯗꯣ ꯎꯅꯈꯤꯗꯕ ꯍꯞꯇꯥ ꯑꯃ ꯍꯦꯜꯂꯤ, ꯅꯨꯡꯉꯥꯏꯇꯦ꯫ ꯑꯩ ꯎꯗꯕꯗ ꯁꯣꯏꯗꯅ ꯊꯃꯣꯏ ꯂꯩꯅ ꯅꯥꯔꯝꯃꯅꯤ, ꯑꯗꯨꯅ ꯑꯩ ꯑꯃꯨꯛꯇ ꯎꯅꯕꯤꯔꯨꯒꯦ ꯇꯧꯕꯅꯤ꯫ ꯅꯨꯡꯉꯥꯏꯇꯀꯣ ꯇꯥꯕꯗ꯫ ꯑꯩꯒꯤ ꯋꯥꯗꯤ ꯃꯤꯒꯤ ꯃꯆꯥꯅꯨꯄꯤꯁꯤꯡꯁꯦ ꯂꯧꯔꯣꯏꯗꯕ ꯑꯣꯏꯔꯗꯤ ꯃꯤꯒꯤ ꯊꯃꯣꯏ ꯊꯨꯒꯥꯏꯕꯤꯅꯨ ꯁꯤ ꯂꯩꯔꯦꯍꯦ꯫ ꯈꯪꯉꯤ ꯅꯪꯒꯤꯗꯣ ꯐꯪꯗꯕꯩ ꯋꯥꯉꯥꯡꯅꯦ ꯍꯥꯏꯕ꯫ ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ꯫ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯗꯥꯎ ꯌꯥꯕ ꯍꯦꯟꯈꯤꯕꯩ ꯋꯥꯅꯤ, ꯅꯨꯄꯤ ꯃꯌꯥꯝ ꯀꯣꯏꯕꯩ ꯋꯥꯅꯤ ꯑꯗꯨꯒꯤ꯫ ꯑꯩꯈꯣꯏꯁꯨ ꯅꯣꯡꯃ ꯂꯩꯔꯤꯀꯣ ꯈꯟꯅ ꯄꯨꯟꯁꯤꯁꯦ ꯄꯦꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯖꯔꯤꯕꯅꯤ꯫ ꯌꯥꯝ ꯀꯔꯦꯝ ꯀꯊꯥꯏ ꯇꯧꯅꯒꯨꯝꯁꯤ, ꯇꯅꯧꯕꯤꯗꯣ ꯃꯨꯜꯂꯒ ꯂꯧꯖꯅꯤ꯫ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯑꯗꯨꯝ ꯁꯤꯃꯤꯟꯅꯔꯦ ꯈꯛ꯫ ꯌꯥꯔꯦ ꯃꯈꯥ ꯇꯥꯔꯅꯤ ꯌꯧꯔꯦ꯫ ꯐꯖꯕꯤ ꯍꯣꯏꯒꯤ ꯂꯩꯀꯥꯏꯁꯦ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯦꯞꯂꯁꯤ, ꯑꯩ ꯑꯉꯥꯡ ꯊꯥꯗꯨꯅ ꯐꯖꯕꯤꯕꯨ ꯑꯝꯇ ꯀꯧꯊꯣꯛꯍꯟꯈꯤꯒꯦ꯫ ꯑꯁꯨꯝꯅ ꯑꯃꯨꯖꯥꯎꯅ ꯑꯉꯥꯡ ꯑꯃ ꯐꯖꯕꯤ ꯍꯣꯏꯗ ꯊꯥꯖꯤꯟꯗꯨꯅ ꯐꯖꯕꯤꯕꯨ ꯀꯧꯊꯣꯛꯍꯜꯂꯝꯃꯤ꯫ ꯐꯖꯕꯤꯁꯨ ꯑꯃꯨꯖꯥꯎ ꯂꯥꯛꯂꯦ ꯇꯥꯕꯗ ꯍꯔꯥꯎꯅ ꯍꯦꯛꯇ ꯊꯣꯛꯂꯛꯇꯨꯅ ꯑꯅꯤꯗꯨ ꯎꯅꯩ꯫ ꯁꯥꯃꯨꯅ ꯃꯅꯥꯛꯇꯩ ꯈꯖꯤꯛ ꯆꯠꯊꯣꯛꯇꯨꯅ ꯌꯦꯡꯂꯒ ꯂꯩ꯫ ꯁꯥꯃꯨ ꯃꯕꯨꯛꯅꯤꯡꯗ ꯁꯤꯃꯁꯨ ꯃꯁꯛꯁꯦ ꯑꯔꯣꯏꯕꯤ ꯐꯖꯩꯌꯦ, ꯀꯨꯆꯨ ꯀꯨꯃꯦꯟꯒꯁꯤꯅ ꯄꯥꯜꯂꯤꯕ, ꯃꯁꯛꯁꯤꯅ ꯃꯔꯣꯜ ꯑꯃ ꯐꯖꯔꯤꯕ, ꯑꯁꯨꯛ ꯐꯖꯈ꯭ꯔꯕ ꯑꯁꯨꯛ ꯐꯈ꯭ꯔꯕ ꯅꯨꯄꯤꯁꯤꯅ ꯀ꯭ꯋꯥꯛ ꯃꯥꯟꯕꯁꯤꯗ ꯀꯃꯥꯏ ꯌꯥꯔꯛꯏꯖꯥꯠꯅꯣ? ꯇꯣꯛꯅ ꯄꯥꯝꯃꯨꯈ꯭ꯔꯦꯗ ꯅꯨꯄꯤꯁꯦ, ꯃꯁꯛ ꯌꯥꯝ ꯐꯖꯩ ꯍꯥꯏ ꯋꯥꯅꯤ꯫ ꯐꯖꯕꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯩꯗꯤ ꯇꯥ ꯑꯃꯨꯖꯥꯎ ꯉꯥꯏꯕꯗ ꯀꯌꯥ ꯋꯥꯏ, ꯁꯤ ꯅꯪꯅꯗꯤ ꯈꯪꯉꯝꯃꯣꯏꯅꯦ꯫ ꯀꯔꯤꯒꯤ ꯈꯪꯗꯅꯤ, ꯑꯗꯨꯕꯨ ꯂꯥꯛꯄ ꯐꯔꯛ ꯇꯥꯈꯤꯕꯩ ꯇꯧꯔꯤꯕꯅꯤ꯫ ꯉꯁꯤꯗꯒꯤꯗꯤ ꯅꯅꯥꯛꯇ ꯑꯗꯨꯃꯛ ꯂꯥꯛꯑꯗꯧꯅꯤ꯫ ꯇꯥ ꯑꯃꯨꯖꯥꯎꯁꯦ ꯁꯛ ꯊꯤꯖꯔꯁꯨ ꯒ꯭ꯌꯥꯟ ꯇꯥꯕꯒꯤ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯖꯕꯁꯤꯗ ꯇꯥ ꯑꯃꯨꯖꯥꯎ ꯌꯥꯝ ꯆꯥꯎꯊꯣꯛꯂꯕꯅꯤꯀꯣ ꯅꯪ꯫ ꯆꯥꯎꯊꯣꯛꯄꯒꯤ ꯅꯠꯇꯦ ꯀꯩꯗꯧꯔꯒꯦ, ꯌꯥꯗ ꯇꯧꯕꯅꯤ꯫ ꯄꯥꯕꯗꯣ ꯃꯁꯥ ꯉꯝꯗꯕꯒꯤ ꯑꯩ ꯆꯠꯊꯣꯛꯄ ꯌꯥꯗ ꯇꯧꯕꯅꯤ꯫ ꯁꯥꯎꯔꯨꯅꯨ ꯀꯩꯗꯧꯔꯒꯦ꯫ ꯁꯥꯎꯕꯒꯤ ꯅꯠꯇꯦꯗ, ꯇꯥ ꯑꯃꯨꯖꯥꯎꯅꯗꯤ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯁꯨꯔꯦ ꯏꯅꯥꯛꯇ ꯂꯥꯛꯇꯕ, ꯑꯗꯨꯗꯤ ꯑꯗꯨ ꯃꯁꯥꯅ ꯋꯥꯔꯧꯕ ꯇꯥꯕꯅꯤ꯫ ꯋꯥꯔꯧꯔꯅꯨꯕꯁꯦ, ꯑꯩ ꯂꯥꯟꯖꯔꯦ ꯏꯆꯦꯕ꯫ ꯋꯥꯔꯧꯕ ꯐꯥꯎ ꯍꯥꯏꯔꯗꯤ ꯏꯕꯥꯅꯤ ꯆꯦꯜꯂꯁꯤ, ꯅꯠꯇ꯭ꯔꯗꯤ ꯑꯩꯗꯣ ꯋꯥꯔꯧꯒꯅꯤ꯫ ꯑꯃꯨꯖꯥꯎ ꯃꯕꯨꯛꯅꯤꯡꯗ ꯑꯇꯣꯞꯄꯅꯤꯗ, ꯀꯔꯤꯅꯨꯡꯒꯤ ꯂꯥꯎꯕꯅꯣ ꯍꯥꯏꯗꯣ ꯑꯩ ꯌꯧꯏ꯫ ꯀꯩꯗꯧꯔꯒꯦ ꯇꯥ ꯑꯃꯨꯖꯥꯎ ꯇꯨꯃꯤꯟ ꯂꯩꯗꯨꯕꯣ? ꯆꯦꯟꯕꯁꯦ ꯀꯃꯥꯏꯅ ꯇꯧꯁꯤ ꯍꯥꯏꯅꯣ? ꯉꯁꯤꯁꯦ ꯅꯨꯃꯤꯠꯁꯨ ꯐꯩ, ꯉꯁꯤ ꯍꯦꯛꯇ ꯆꯦꯜꯂꯁꯤ꯫ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯑꯃꯨꯖꯥꯎ ꯏꯈꯪ ꯈꯪꯅ ꯐꯠ ꯈꯨꯝꯂꯛꯏ꯫ ꯀꯗꯥꯏꯗꯒꯤ ꯏꯕꯦꯝꯃ, ꯆꯦꯟꯕ ꯀꯥꯏꯅ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯅꯦꯅꯥ ꯇꯥꯅ ꯆꯦꯟꯁꯤ꯫ ꯈꯔꯒ ꯂꯩꯕ ꯉꯝꯃꯔꯣꯏ ꯑꯩ, ꯌꯨꯝꯗ ꯀꯨꯏꯅ ꯂꯩꯅꯤꯡꯗ꯭ꯔꯦꯕ, ꯑꯩ ꯂꯨꯍꯣꯡꯅꯤꯡꯉꯤ꯫ ꯅꯪꯒꯤ ꯅꯥꯛꯇ ꯑꯩ ꯅꯦꯅꯥ ꯇꯥꯅ ꯂꯩꯖꯔꯒꯦꯕ꯫ ꯑꯃꯨꯖꯥꯎ ꯃꯕꯨꯛꯅꯤꯡꯗ ꯀꯔꯤꯅꯣ ꯑꯩꯅ ꯈꯨꯝꯗꯣꯏꯁꯤꯕꯣ? ꯑꯃꯁꯨ ꯆꯦꯟꯕ ꯑꯃꯁꯨ ꯆꯦꯟꯕ, ꯀꯔꯤꯅꯣ ꯑꯩ ꯒ꯭ꯌꯥꯟꯒ ꯇꯥꯗ꯭ꯔꯦ꯫ ꯃꯁꯤꯗꯤ ꯀꯥꯟꯅꯗꯦ, ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯅ ꯊꯣꯛꯑꯕ ꯍꯦꯛꯇ ꯈꯨꯝꯂꯒꯦ, ꯀꯣꯟꯅꯒꯤ ꯈꯨꯝꯕ꯫ ꯇꯥ ꯑꯃꯨꯖꯥꯎ ꯀꯩꯗꯧꯔꯒꯦ ꯃꯪꯂꯤꯗꯨꯕꯣ? ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ? ꯑꯃꯨꯖꯥꯎ ꯅꯣꯛꯁꯤꯟꯅꯗꯨꯅ ꯑꯩꯅ ꯍꯦꯟꯅ ꯈꯪꯉꯤ ꯀꯩꯗꯧꯔꯒꯦ, ꯉꯁꯤ ꯅꯨꯃꯤꯠ ꯐꯠꯇꯤ ꯑꯗꯨꯒꯤ ꯇꯧꯕꯅꯤ꯫ ꯍꯥꯏꯖꯤꯟꯅꯩ ꯁꯦꯡꯉꯣ꯫ ꯍꯥꯏꯖꯤꯟꯅꯕ ꯅꯠꯇꯦꯃꯤ ꯅꯪꯕꯣ, ꯑꯁꯦꯡꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ, ꯅꯨꯃꯤꯠ ꯐꯠꯇꯦꯕ꯫ ꯉꯁꯤꯗꯣ ꯅꯨꯃꯤꯠ ꯑꯐꯕ ꯅꯠꯇ꯭ꯔꯁꯨ ꯃꯇꯝ ꯑꯃꯗꯤ ꯊꯥꯔꯝꯃꯨ ꯆꯦꯟꯅꯕ꯫ ꯑꯃꯨꯖꯥꯎ ꯋꯥꯈꯜ ꯏꯈꯟ ꯈꯟꯊꯗ ꯐꯠ ꯈꯨꯝꯖꯤꯜꯂꯛꯏ꯫ ꯅꯪꯅ ꯑꯩꯁꯦ ꯌꯥꯝ ꯊꯥꯖꯗ꯭ꯔꯕꯅꯤꯅ ꯂꯥꯛꯂꯤꯕ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯁꯦ ꯁꯤꯗ ꯑꯣꯏꯅ ꯍꯦꯛꯇ ꯆꯦꯜꯂꯁꯤ꯫ ꯍꯥꯏꯈꯩ ꯍꯥꯏꯗꯣꯛꯂꯨꯔꯒ ꯑꯃꯨꯖꯥꯎ ꯃꯕꯨꯛꯅꯤꯡꯗ ꯀꯩꯅꯣ ꯁꯨꯃꯥꯏꯅ ꯍꯥꯏꯈ꯭ꯔꯤꯁꯤꯅ? ꯑꯗꯨꯅꯦꯕ, ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯗꯤ ꯋꯥꯈꯜꯁꯦ ꯈꯔ ꯅꯨꯡꯉꯥꯏꯔꯦꯗꯅ꯫ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯇꯣ ꯁꯣꯏꯔꯅꯨꯀꯣ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯪꯂꯒꯦ, ꯏꯃꯥꯅ ꯑꯩ ꯊꯤꯔꯝꯃꯅꯤꯕ꯫ ꯑꯃꯨꯖꯥꯎ ꯆꯤꯟꯊꯣꯛꯅ ꯈꯨꯝꯅꯤꯒ ꯀꯥꯎꯈ꯭ꯔꯦ, ꯃꯉꯛꯇꯨ ꯈꯛ ꯅꯣꯝꯃꯤ꯫ ꯐꯖꯕꯤ ꯃꯥꯁꯨ ꯅꯣꯛꯐꯦꯠ ꯃꯌꯨꯝ ꯆꯪꯈ꯭ꯔꯦ꯫ ꯑꯃꯨꯖꯥꯎ ꯃꯥꯁꯨ ꯃꯊꯥ ꯁꯥꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯗꯣ ꯑꯃꯨꯖꯥꯎ ꯆꯥꯛ ꯊꯣꯡꯅꯤ ꯀꯥꯎ ꯃꯈꯩ ꯃꯪꯗꯨꯅ ꯂꯩꯔꯪ ꯃꯄꯥꯟꯗꯨꯗ ꯐꯝꯂꯤ꯫ ꯃꯤꯀꯨꯞꯇꯨꯗꯁꯨ ꯉꯁꯥꯏ ꯐꯖꯕꯤꯒꯤ ꯃꯅꯥꯛꯇꯒꯤ ꯊꯣꯔꯛꯂ ꯃꯇꯨꯡ ꯈꯨꯜ ꯊꯪꯅꯕꯗꯒꯤ ꯁꯅꯥꯔꯩ ꯀꯧꯕꯤ ꯑꯃꯒ ꯀꯕꯛ ꯅꯨꯡꯁꯤꯅꯕꯤ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯨꯕꯗ ꯍꯥꯏꯔꯛꯈꯤꯕ ꯃꯐꯝꯁꯤꯡꯗꯨ ꯃꯥ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯇꯥ ꯑꯃꯨꯖꯥꯎ, ꯑꯩꯗꯤ ꯅꯨꯡꯁꯤꯕꯁꯦ ꯌꯥꯝ ꯂꯨꯝꯅ ꯈꯟꯖꯩ꯫ ꯁꯛ ꯊꯤꯔꯕꯁꯨ ꯑꯩꯅ ꯇꯥ ꯑꯃꯨꯖꯥꯎꯕꯨ ꯅꯨꯡꯁꯤꯔꯤꯕꯁꯦ ꯑꯇꯩ ꯃꯔꯝ ꯑꯃꯒꯤ ꯅꯠꯆꯗꯦ, ꯇꯥ ꯑꯃꯨꯖꯥꯎꯒꯤ ꯊꯃꯣꯏ ꯁꯦꯡꯕ ꯅꯇꯧ ꯑꯗꯨꯅꯅꯤ꯫ ꯑꯩ ꯊꯥꯖꯩ ꯇꯥ ꯑꯃꯨꯖꯥꯎꯅ ꯑꯩꯒꯤ ꯊꯥꯖꯕꯁꯦ ꯃꯥꯡꯍꯜꯂꯣꯏ ꯍꯥꯏꯕ꯫ ꯋꯥꯔꯤꯗꯨ ꯀꯕꯛ ꯇꯥꯔꯤꯕ ꯁꯥꯃꯨ ꯃꯥꯗꯤ ꯂꯣꯏꯔꯦ, ꯅꯣꯛꯅꯤꯡꯕꯅ ꯃꯆꯤꯟꯗꯨ ꯃꯦꯜꯂꯒ ꯋꯥꯅ ꯈꯥꯡꯂꯤ꯫ ꯑꯃꯨꯖꯥꯎ ꯅꯣꯛꯁꯤꯟꯅꯗꯨꯅ ꯃꯥꯡꯍꯜꯂꯣꯏꯗ, ꯑꯩꯅ ꯅꯪꯒꯤ ꯊꯥꯖꯕ ꯃꯥꯡꯍꯜꯂꯣꯏ, ꯄꯨꯟꯁꯤꯒꯤ ꯃꯥꯡꯍꯜꯂꯣꯏ꯫ ꯅꯪꯒꯤꯗꯃꯛ ꯑꯩ ꯁꯨꯝ ꯂꯦꯞꯇꯣꯏꯅꯤ꯫ ꯑꯗꯨꯗꯤ ꯆꯦꯜꯂꯁꯤ꯫ ꯑꯃꯨꯖꯥꯎ ꯏꯈꯪ ꯈꯪꯅ ꯀꯩ ꯍꯥꯏꯕꯅꯣ? ꯏꯕꯥꯅꯤ ꯆꯦꯜꯂꯁꯤ꯫ ꯇꯥ ꯑꯃꯨꯖꯥꯎ, ꯑꯩ ꯌꯨꯝꯗ ꯀꯨꯏꯅ ꯂꯩꯕ ꯉꯝꯂꯔꯣই꯫ ꯏꯃꯥꯅ ꯑꯩꯕు ꯑꯇꯣꯞꯄꯗ ꯊꯥꯖꯅꯕ ꯍꯣꯠꯅꯔꯤ, ꯑꯩ ꯃꯗꯨ ꯄꯥꯝꯗꯦ꯫ ꯑꯩ ꯇꯥ ꯑꯃꯨꯖꯥꯎꯕꯨ ꯊꯥꯗꯣꯛꯅꯤꯡꯗꯦ꯫ ꯑꯃꯨꯖꯥꯎ ꯋꯥꯈꯜꯗ ꯑꯃꯨꯖꯥꯎ ꯏꯕꯨꯡꯉꯣ, ꯍꯤ ꯑꯅꯤ ꯇꯣꯡ ꯐꯥꯎ ꯀꯔꯪ ꯁꯦꯒꯥꯏꯔ ꯀꯥꯟꯁꯤꯗ ꯃꯔꯤ ꯇꯣꯡꯂꯨꯕꯩꯗꯤ ꯅꯁꯥꯗꯣ ꯃꯆꯦꯠ ꯁꯦꯒꯥꯏꯕ ꯇꯥꯕꯅꯤꯅ꯫ ꯇꯥ ꯑꯃꯨꯖꯥꯎ, ꯋꯥꯈꯜ ꯈꯟꯕꯒꯤ ꯃꯇꯝ ꯅꯠꯇꯦ ꯍꯧꯖꯤꯛ, ꯑꯩ ꯉꯁꯤꯃꯛ ꯅꯪꯒꯤ ꯅꯇꯨꯡ ꯏꯜꯂꯛꯂꯒꯦ꯫
ꯍꯧꯖꯤꯛꯃꯛꯇꯤ ꯀꯗꯥꯏꯗꯒꯤ ꯌꯥꯔꯣꯏ ꯅꯪꯁꯨ ꯏꯃꯥꯟꯅꯕꯁꯨ ꯌꯥꯎꯔꯤ ꯌꯥꯝ ꯐꯖꯗ꯭ꯔꯦꯕ ꯀꯣꯟꯅ ꯇꯞꯅ ꯑꯩ ꯇꯣꯝꯗ ꯂꯥꯛꯀꯦ ꯑꯗꯨꯗ ꯑꯣꯏꯅ ꯏꯔꯦꯟꯖꯅ ꯆꯠꯂꯁꯦꯕ ꯑꯗꯣ ꯀꯨꯏꯗꯤ ꯀꯨꯏꯍꯜꯂꯅꯨꯀꯣ ꯑꯊꯨꯕꯤꯗ ꯂꯥꯛꯑꯣ ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯑꯇꯣꯞꯄꯗ ꯁꯣꯏꯗꯅ ꯊꯥꯖꯈ꯭ꯔꯅꯤꯕ ꯍꯣꯏ ꯍꯣꯏ ꯑꯩꯅ ꯐꯅꯕ ꯁꯤꯜꯂꯛꯀꯅꯤ ꯇꯣꯃꯥꯠ ꯃꯥꯅ ꯋꯥ ꯍꯥꯏꯕ ꯁꯨꯛꯇꯥ ꯇꯥꯗꯕꯗꯨꯗ ꯁꯥꯎꯔꯞꯅ ꯃꯅꯥꯀꯣꯡꯗꯨꯗ ꯈꯪꯂꯥꯎ ꯍꯦꯛꯇ ꯂꯧꯔꯛꯏ ꯋꯥ ꯅꯥ ꯍꯨꯠꯇꯕꯧ ꯏꯆꯥ ꯁꯛꯇꯥ ꯊꯤꯌꯦ ꯑꯃꯨꯖꯥꯎ ꯏꯈꯪ ꯈꯪꯅ ꯀꯩꯅꯣ ꯄꯥꯕ ꯑꯗꯨꯛ ꯀꯟꯅ ꯃꯤꯒꯤ ꯅꯥꯀꯣꯡꯁꯤ ꯂꯥꯎꯁꯤꯜꯂꯛꯏꯗꯨꯕ ꯑꯩꯅ ꯋꯥ ꯍꯥꯏꯕꯗꯤ ꯅꯪ ꯇꯥꯕ꯭ꯔꯥ ꯇꯥꯗ꯭ꯔꯕꯅꯤꯅ ꯑꯩꯁꯨ ꯂꯥꯎꯕ ꯇꯥꯕꯅꯤꯅꯦ ꯏꯄꯥꯅꯤꯅ ꯔꯥꯁꯤ ꯑꯝꯇ ꯌꯥꯎꯗꯦ ꯁꯩꯗ ꯑꯩ ꯅꯪꯅ ꯔꯥꯁꯤ ꯌꯥꯎꯗ꯭ꯔꯕꯁꯨ ꯅꯃꯥꯇꯣꯟꯅꯗꯤ ꯑꯩꯁꯦ ꯐꯖꯩ ꯔꯥꯁꯤ ꯃꯇꯨꯝ ꯃꯇꯨꯝ ꯌꯥꯎꯏ ꯍꯥꯏꯔꯤꯕꯅꯤ ꯑꯗꯨꯅ ꯅꯪꯅ ꯍꯥꯏꯕ ꯋꯥ ꯑꯩ ꯅꯋꯥ ꯂꯧꯗꯦ ꯀꯔꯤꯕ ꯏꯃꯥꯇꯣꯟ ꯍꯥꯏꯕ ꯇꯧꯅꯨꯀꯣ ꯕꯥꯕꯥ ꯁꯣꯔꯥꯠꯅ ꯅꯔꯥꯏꯕꯛꯇꯨ ꯊꯦꯠꯂꯒ ꯂꯩꯔꯤ ꯃꯇꯝꯁꯤꯗ ꯌꯥꯝ ꯏꯔꯥꯡ ꯇꯧꯅꯨ ꯌꯦꯡꯅꯤꯡꯗꯦꯀꯣ ꯍꯥꯏꯅꯤꯡꯕ ꯃꯈꯩꯗꯣ ꯂꯣꯏꯅ ꯍꯦꯛ ꯍꯥꯏꯌꯨ ꯑꯩ ꯀꯩꯁꯨ ꯁꯥꯎꯕꯤꯔꯣꯏꯗ ꯍꯧꯖꯤꯛꯀꯥꯟ ꯅꯃꯥꯇꯣꯟꯅ ꯌꯥꯝ ꯁꯥꯎꯒꯅꯨ ꯀꯩꯅꯥ ꯀꯠꯂꯝꯗꯥꯏꯁꯤꯗ ꯁꯛ ꯊꯤꯖꯤꯟꯒꯅꯤ ꯍꯥꯏ ꯑꯗꯨꯅ ꯑꯩ ꯁꯨꯛꯁꯥꯎ ꯍꯦꯛ ꯁꯥꯎꯕꯤꯔꯣꯏꯍꯦ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤꯗ ꯁꯩꯗ ꯑꯩ ꯅꯪꯒꯣꯟ ꯁꯤꯟꯅꯕ ꯑꯩ ꯇꯜꯂꯤ ꯑꯩꯒꯤ ꯆꯥꯛ ꯁꯔꯨꯛꯇꯣ ꯊꯤꯕꯤꯔꯣ ꯃꯗꯨ ꯆꯥꯔꯒ ꯑꯩ ꯇꯨꯝꯖꯧꯔꯒꯦ ꯍꯌꯦꯡꯗꯤ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯅꯃꯥꯇꯣꯟ ꯎꯅꯕ ꯆꯠꯇꯧꯔꯤꯅꯤ ꯇꯥꯟ ꯆꯥꯗ꯭ꯔꯕꯗꯤ ꯅꯃꯥꯇꯣꯟꯗꯣ ꯑꯗꯨꯁꯨ ꯌꯨꯝꯁꯤꯗ ꯄꯨꯔꯛꯄ ꯌꯥꯔꯤ ꯄꯣꯠꯅꯤ ꯕꯥꯕꯥ ꯂꯦꯝꯖꯗꯦꯀꯣ ꯍꯅꯨꯊꯪꯗ ꯑꯔꯦꯝꯕꯗ ꯃꯤꯃꯥꯡ ꯆꯣꯞꯄ ꯅꯪꯖꯅꯤ ꯀꯔꯤꯒꯤ ꯑꯩꯗꯤ ꯃꯤꯃꯥꯡ ꯆꯣꯞꯀꯗꯧꯔꯤꯕ ꯍꯥ ꯅꯪ ꯍꯥꯏꯔ ꯅꯁꯛ ꯑꯔꯣꯏꯕꯤ ꯊꯤꯖꯤꯜꯂꯤ ꯅꯁꯛꯇꯣ ꯊꯤꯔꯕꯅꯤꯅ ꯅꯨꯄꯤꯁꯨ ꯐꯪꯂꯔꯣꯏ ꯌꯨꯝꯁꯤꯗ ꯅꯨꯄꯤ ꯑꯃꯗꯤ ꯗꯔꯀꯥꯔ ꯌꯥꯝ ꯑꯣꯏꯔꯕꯅꯤ ꯃꯔꯝꯗꯤ ꯑꯩ ꯅꯥꯔꯛꯂꯕ ꯀꯥꯟꯗ ꯁꯦꯕꯥ ꯇꯧꯅꯅꯕ ꯑꯗꯣ ꯑꯩꯅ ꯀꯟꯅ ꯄꯨꯁꯤꯜꯂꯛꯀꯅꯤ ꯄꯥꯕ ꯍꯧꯖꯤꯛꯃꯛ ꯅꯥꯕꯁꯨ ꯅꯠꯇꯦ ꯀꯔꯟ ꯇꯧꯅꯨꯀꯣ ꯄꯥꯕ ꯆꯥꯛ ꯆꯥꯒꯦ ꯊꯤꯔꯧ ꯍꯥꯏꯕꯁꯤꯗ ꯇꯥꯗ꯭ꯔꯕꯅꯤꯅ ꯐꯔꯦ ꯑꯩ ꯆꯥꯛ ꯑꯃꯅ ꯆꯥꯔꯣꯏ ꯍꯌꯦꯡ ꯅꯃꯥꯇꯣꯟ ꯂꯥꯛꯂꯒꯅꯦ ꯃꯥꯅ ꯑꯣꯏꯅ ꯊꯣꯡꯂꯒ ꯄꯨꯛꯁꯦ ꯄꯦꯟꯅ ꯄꯣꯛꯈꯥꯏꯗ꯭ꯔꯤ ꯃꯈꯩ ꯆꯥꯖꯔꯒꯦ ꯑయ్ꯌꯥ ꯍꯧꯒꯠꯈ꯭ꯔꯦ ꯆꯠꯈ꯭ꯔꯦ ꯀꯩꯅꯣ ꯄꯥꯕ ꯑꯁꯦꯡꯕꯃꯛꯀꯤꯁꯨ ꯑꯩꯈꯣꯏ ꯄꯥꯕꯁꯦ ꯑꯩꯈꯣꯏ ꯄꯥꯕꯁꯤꯕꯨ ꯅꯨꯄꯤꯗꯨ ꯄꯨꯁꯤꯜꯂꯛꯇꯣꯏ ꯖꯥꯠꯂꯅꯦ ꯑꯗꯨꯝꯅ ꯇꯧꯔꯗꯤ ꯑꯃꯨꯖꯥꯎꯗꯤ ꯂꯣꯏꯔꯦꯗꯅ ꯄꯥꯕ ꯉꯥꯏꯈꯣ ꯍꯥꯏꯕꯅꯦ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯈꯤꯁꯤ ꯉꯥꯏꯈꯣ ꯍꯥꯏꯕꯅꯦ ꯄꯥꯕ ꯑయ్ꯌꯥ ꯇꯥꯁꯤꯟꯗꯕꯤꯒꯤ ꯆꯠꯈ꯭ꯔꯦ ꯌꯥꯗ ꯉꯝꯂꯤꯕ ꯑꯍꯜꯅꯣꯕ ꯀꯨꯒ ꯁꯪꯒ ꯑꯣꯏꯗꯧꯔ ꯃꯥꯅ ꯏꯃꯥꯇꯣꯟ ꯀꯥꯏꯅ ꯀꯛꯅꯅꯦ ꯑꯗꯨꯕꯨꯗꯤ ꯑꯃꯨꯖꯥꯎ ꯑꯩ ꯍꯌꯦꯡꯃꯛ ꯑꯩꯈꯣꯏ ꯄꯥꯕꯅ ꯏꯃꯥꯇꯣꯟ ꯆꯦꯟꯗ꯭ꯔꯤꯉꯩꯗ ꯇꯥꯗꯧꯕꯤꯗꯣ ꯌꯨꯝꯁꯦ ꯍꯦꯛꯇ ꯄꯨꯁꯤꯟꯒꯦꯕ ꯑꯩ ꯑꯃꯨꯖꯥꯎꯅꯤ ꯀꯩꯅꯣ ꯑꯃꯨꯖꯥꯎ ꯑꯃꯨꯛꯁꯨ ꯍꯥꯏꯖꯩ ꯑꯩꯅ ꯆꯦꯟꯕꯒꯤ ꯃꯇꯝ ꯊꯥꯔꯝꯕꯁꯤꯡꯗꯨꯅ ꯀꯝꯗꯧꯕ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯇꯦꯍꯦ ꯃꯣꯏꯅꯩꯁꯦ ꯅꯨꯡꯗꯤ ꯅꯨꯡꯁꯤꯖꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯎꯄꯥꯏ ꯂꯩꯇꯦ ꯅꯣꯏ ꯃꯌꯥꯝꯗꯒꯤ ꯇꯅꯧꯕꯤꯅ ꯍꯦꯟꯈ꯭ꯔꯦ ꯑꯩꯕꯨꯗꯤ ꯋꯥꯔꯧꯒꯅꯨ ꯑꯩ ꯇꯅꯧꯕꯤꯒ ꯑꯣꯏꯅ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯈ꯭ꯔꯒꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯤꯃꯁꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯨ ꯑꯃꯨꯖꯥꯎ ꯌꯥꯍꯧ ꯉꯟꯇꯥ ꯍꯧꯒꯠꯂꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯒ ꯂꯣꯏꯁꯤꯜꯂꯝꯗ ꯇꯨꯝ ꯍꯧꯒꯠꯂꯛꯄꯒ ꯃꯁꯥ ꯁꯦꯡꯗꯣꯛ ꯃꯌꯨꯝꯗꯒꯤ ꯄ꯭ꯔꯔꯨꯞ ꯊꯣꯔꯛꯇꯨꯅ ꯁꯥꯃꯨ ꯍꯣꯏꯗ ꯂꯥꯛꯏ ꯁꯨꯃꯥꯡꯗꯨ ꯂꯦꯞꯂꯒ ꯁꯥꯃꯨꯕꯨ ꯀꯧꯔꯛꯏ ꯏꯇꯥꯎ ꯇꯥꯕ꯭ꯔꯥ ꯏꯇꯥꯎ ꯑꯩ ꯈꯔ ꯊꯨꯔꯦ ꯇꯥꯔꯗꯤ ꯃꯄꯥꯟꯗ ꯄꯔꯣꯝꯗ ꯊꯣꯛꯂꯛ ꯁꯥꯃꯨ ꯃꯥꯁꯨ ꯃꯇꯥꯎꯅ ꯀꯟꯅ ꯀꯟꯅ ꯀꯧꯕꯗꯨ ꯇꯥꯔꯗꯨꯅ ꯇꯨꯝꯂꯨꯕꯗꯒꯤ ꯃꯃꯤꯠ ꯐꯥꯛꯂꯤ ꯄꯥꯡꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯀꯩꯗꯧꯔꯦ ꯑꯌꯨꯛꯁꯤꯗ ꯎꯔꯥꯎ ꯊꯔꯥꯎꯔꯤꯁꯤꯅ ꯃꯇꯥꯡ ꯇꯥꯟꯖꯥꯅꯅꯦ ꯅꯪ ꯑꯩꯈꯣꯏꯗ ꯄ꯭ꯔꯞ ꯑꯃꯨꯛꯇ ꯆꯠꯂꯒꯅꯦ ꯑꯩꯈꯣꯏ ꯄꯥꯕꯗ ꯅꯨꯄꯤ ꯆꯦꯜꯂꯛꯑꯦꯅ ꯑꯃꯨꯛꯇ ꯄꯥꯎ ꯇꯝꯃꯨꯁꯨ ꯁꯥꯃꯨ ꯃꯃꯤꯠ ꯃꯅꯥ ꯈꯪꯁꯤꯡꯁꯤꯡꯗꯨꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯁꯦꯡꯕꯒꯤ ꯅꯪ ꯉꯔꯥꯡ ꯅꯨꯄꯤ ꯆꯦꯜꯂꯕꯣ ꯆꯦꯜꯂꯒꯅ ꯀꯅꯥ ꯑꯣꯏꯗꯣꯏꯕ ꯉꯔꯥꯡ ꯅꯠꯇꯦ ꯍꯧꯖꯤꯛꯃꯛ ꯆꯦꯟꯒꯗꯧꯔꯤꯕꯅꯤ ꯑꯗ ꯅꯨꯄꯤ ꯆꯦꯟꯕꯒꯤ ꯄꯥꯎꯁꯦ ꯍꯥꯟꯅ ꯑꯩꯈꯣꯏ ꯄꯥꯕꯗ ꯇꯝꯂꯨꯗꯕ ꯌꯥꯗꯕꯒꯤꯅꯤ ꯁꯤꯗꯒꯤꯅꯦ ꯈꯖꯤꯛ ꯊꯦꯡꯊꯈꯤꯕꯗ ꯑꯩꯈꯣꯏ ꯄꯥꯕꯒꯤ ꯅꯨꯄꯤ ꯍꯩꯗꯣꯛꯄ ꯏꯕꯥꯅꯤ ꯆꯠꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯒꯤꯅꯤ ꯆꯠꯂꯣꯕ ꯄ꯭ꯔꯞ ꯑꯩ ꯅꯨꯄꯤ ꯆꯦꯜꯂꯦꯅ ꯇꯝꯃꯨ ꯆꯣꯝꯕ ꯑꯝꯇ ꯀꯔꯤꯅꯣ ꯑꯩꯕꯨ ꯀꯣꯛꯀꯁꯤ ꯉꯥꯎꯔꯦ ꯍꯥꯏꯕꯅꯤ ꯀꯣꯟꯅ ꯉꯥꯎꯔꯣ ꯆꯠꯂꯣꯕ ꯏꯇꯥꯎ ꯑꯩꯁꯨ ꯊꯣꯛꯈ꯭ꯔꯒꯦ ꯅꯨꯄꯤ ꯂꯧꯔꯨꯈꯤꯒꯦ ꯅꯪ ꯑꯩꯈꯣꯏꯗ ꯅꯨꯄꯤ ꯆꯦꯜꯂꯛꯄꯩ ꯄꯥꯎꯁꯦ ꯄ꯭ꯔꯞ ꯑꯝꯇ ꯇꯝꯃꯨꯁꯨ ꯑꯩ ꯆꯠꯂꯦꯀꯣ ꯏꯇꯥꯎ ꯅꯪ ꯑꯝꯇ ꯇꯝꯃꯨꯁꯨꯀꯣ ꯁꯤ ꯍꯥꯏ ꯑꯃꯨꯖꯥꯎ ꯄ꯭ꯔꯞ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤ ꯀꯔꯤꯅꯣ ꯑꯩ ꯀꯣꯛꯀ ꯉꯥꯎꯏꯗ ꯃꯁꯤꯒꯤ ꯀꯣꯝꯄꯥꯛ ꯑꯀꯣꯞꯄ ꯃꯥꯟꯕꯁꯤꯅ ꯃꯁꯤꯒ ꯇꯤꯟꯅꯕꯁꯤꯅꯤꯕꯀꯣ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯖꯔꯤꯕꯁꯤꯁꯨ ꯃꯔꯤꯛ ꯃꯔꯥꯡ ꯂꯣꯏꯅ ꯐꯨꯠꯅꯈꯤꯗꯅ ꯅꯣꯁꯇ꯭ꯔꯣ ꯆꯠꯂꯤ ꯉꯥꯡꯗ ꯁꯥꯃꯨ ꯃꯥꯁꯨ ꯃꯇꯥꯎꯅ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯃꯨꯖꯥꯎ ꯍꯣꯏ ꯇꯝꯅ ꯄꯥꯎ ꯇꯝꯕ ꯆꯠꯈ꯭ꯔꯦ ꯁꯣꯝꯗ ꯑꯃꯨꯖꯥꯎ ꯇꯅꯧꯕꯤ ꯍꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯥꯛꯇꯨꯅ ꯑꯉꯥꯡ ꯑꯃꯗ ꯇꯅꯧꯕꯤꯕꯨ ꯀꯧꯊꯣꯛꯍꯜꯂꯝꯃꯤ ꯇꯅꯧꯕꯤꯁꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯊꯣꯛꯂꯛꯇꯨꯅ ꯑꯅꯤꯗꯨ ꯈꯨꯜꯒꯤ ꯂꯝꯄꯥꯛꯇ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯀꯩꯗꯧꯔꯒꯦ ꯊꯥ ꯑꯃꯨꯖꯥꯎ ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯎꯅꯁꯦꯅ ꯑꯉꯥꯡꯗ ꯄꯥꯎꯁꯦ ꯂꯩꯁꯤꯕꯣ ꯇꯅꯧꯕꯤ ꯑꯩꯒꯤꯁꯦ ꯉꯥꯏꯉꯝꯗꯕꯗꯤ ꯇꯥꯔꯦ ꯑꯗꯨꯕꯨ ꯇꯉꯥꯏ ꯐꯗꯕꯒꯤꯅꯤ ꯑꯩꯅ ꯍꯥꯏꯗꯧꯔꯤ ꯋꯥꯁꯦ ꯅꯪꯅꯁꯨ ꯌꯥꯕꯤꯌꯨ ꯀꯔꯤ ꯋꯥꯅꯣ ꯍꯦꯛꯇ ꯍꯥꯏꯌꯨ ꯀꯩꯗꯧꯒꯦ ꯏꯕꯥꯅꯤ ꯉꯁꯤ ꯆꯦꯜꯂꯁꯤ ꯀꯔꯤꯒꯤ ꯑꯁꯨꯛ ꯊꯨꯅ ꯅꯪꯅꯁꯨ ꯍꯦꯟꯅ ꯈꯪꯂꯤꯕꯗꯨꯅꯤ ꯌꯨꯝꯗꯨꯗ ꯄꯥꯕꯒ ꯑꯩ ꯈꯛꯇꯅꯤ ꯂꯩꯔꯤꯕ ꯅꯨꯄꯤ ꯌꯥꯎꯗꯅ ꯄꯥꯟꯕ ꯌꯨꯝꯕꯥꯟꯁꯦ ꯃꯊꯣꯡ ꯆꯥ ꯋꯥꯠꯂꯦ ꯑꯗꯨꯅ ꯑꯩ ꯅꯨꯄꯤ ꯊꯤꯔꯒꯦ ꯈꯜꯂꯤ ꯁꯤꯃꯛꯅ
ꯑꯩ ꯅꯉꯣꯟꯗ ꯋꯥꯐꯝꯁꯦ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯩꯗꯤ ꯅꯍꯥꯟ ꯃꯈꯩ ꯁꯨꯛꯍꯥꯏꯕ ꯍꯥꯏꯔꯛꯇꯦ ꯍꯥꯏꯔꯤꯕꯅꯤ ꯑꯗꯨꯗꯤ ꯅꯪꯒꯤꯁꯦ ꯑꯩꯒꯤ ꯋꯥꯐꯝꯁꯦ ꯌꯥꯅꯤꯡꯂꯕ ꯅꯠꯇ꯭ꯔꯣ ꯇꯅꯧꯕꯤ ꯌꯥꯗ꯭ꯔꯗꯤ ꯀꯩꯅꯣ ꯅꯍꯥꯟꯈꯩ ꯑꯩꯅ ꯌꯥꯝꯅ ꯍꯥꯏꯍꯟꯅꯤꯡꯕ ꯋꯥꯐꯝ ꯑꯃ ꯍꯥꯏꯔꯛꯂꯒꯕꯣ ꯑꯗꯨꯗꯤ ꯂꯥꯎꯖꯜꯂꯁꯤ ꯁꯣꯝꯗ ꯁꯥꯃꯨꯅ ꯇꯝꯂꯤ ꯄꯥꯎꯗꯨ ꯇꯥꯕꯗ ꯇꯣꯃꯥꯜ ꯃꯥꯗꯤ ꯅꯣꯛꯇꯣꯏꯔ ꯀꯞꯇꯣꯏꯔ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯖꯗ꯭ꯔꯦ ꯃꯥꯁꯨ ꯍꯅꯨꯊꯪꯁꯤꯗ ꯃꯦꯝꯇꯣꯟ ꯀꯧꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯑꯃꯒ ꯅꯨꯡꯁꯤ ꯃꯤꯆꯤ ꯈꯠꯅꯗꯨꯅ ꯆꯦꯟꯕꯒꯤ ꯃꯇꯝ ꯊꯥꯅꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯑꯣꯏꯔꯛꯂꯤ ꯃꯇꯧ ꯑꯁꯤꯗ ꯇꯣꯃꯥꯜ ꯋꯥ ꯍꯥꯏꯐꯝ ꯈꯪꯗꯕ ꯍꯥꯏꯗꯨ ꯑꯣꯏꯔꯦ ꯀꯞꯂꯤꯁꯨ ꯇꯧꯔꯛꯂꯕꯅꯤ ꯃꯍꯥꯛ ꯁꯥꯃꯨꯏꯕꯣ ꯅꯪꯒꯤ ꯄꯥꯎꯁꯤꯅ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯁꯤꯡꯀꯣꯛ ꯁꯥꯅ ꯊꯨꯒꯥꯏꯔꯦꯅꯦ ꯀꯩꯅꯣ ꯍꯥꯏꯁꯤ ꯄꯥꯕ ꯅꯃꯧ ꯐꯪꯂꯦ ꯍꯔꯥꯎꯒꯗꯕꯁꯤꯗ ꯀꯩꯅꯣ ꯍꯥꯏꯕꯤꯔꯤꯗꯨꯕꯣ ꯍꯩ ꯃꯈꯥ ꯇꯥꯅ ꯍꯪꯂꯛꯂꯅꯨ ꯑꯩ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯂꯔꯣꯏ ꯅꯠꯇꯦ ꯄꯥꯎ ꯍꯩꯗꯣꯛꯄꯗꯤ ꯀꯔꯝ ꯇꯧꯏ ꯍꯌꯦꯡ ꯑꯌꯨꯛꯇꯣ ꯑꯍꯜ ꯑꯅꯤꯒ ꯄꯥꯎꯕ ꯆꯠꯄꯤꯔꯣ ꯅꯨꯄꯤ ꯃꯌꯨꯝꯗ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯕꯁꯤꯕꯣ ꯉꯔꯥꯡ ꯅꯠꯇꯕ꯭ꯔꯅꯦ ꯑꯩꯈꯣꯏ ꯃꯨꯊꯤꯅ ꯅꯨꯄꯤ ꯆꯦꯜꯂꯤꯕꯗꯨꯕꯣ ꯀꯗꯥꯏꯗꯒꯤꯅꯣꯗ ꯄꯥꯕ ꯉꯁꯤꯅꯦ ꯀꯨꯏꯗ꯭ꯔꯤ ꯉꯁꯥꯏ ꯑꯌꯨꯛ ꯅꯨꯄꯤꯗꯣ ꯂꯧꯕ ꯆꯠꯈꯤꯕꯅꯤ ꯍꯧꯖꯤꯛꯄꯨꯗꯤ ꯆꯦꯜꯂꯝꯃꯅꯤ ꯑꯗꯨ ꯄꯥꯕ ꯑꯩ ꯇꯨꯝꯁꯤꯠꯀꯝꯗ ꯐꯥꯗ꯭ꯔꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯁꯤ ꯍꯥꯏ ꯁꯥꯃꯨ ꯇꯣꯃꯥꯜꯒꯤ ꯋꯥꯒ ꯇꯥꯔꯝꯗ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ ꯀꯌꯥꯗ ꯀꯕꯨ ꯊꯤꯔꯤ ꯃꯆꯥꯅꯣ ꯑꯩꯅ ꯉꯔꯥꯡ ꯅꯨꯄꯤ ꯄꯨꯁꯤꯜꯂꯛꯂꯅꯤ ꯍꯥꯏꯔꯨꯕꯗꯨꯒꯤ ꯅꯪꯍꯧꯔꯩ ꯃꯇꯥꯒꯣ ꯄ꯭ꯔꯞ ꯑꯌꯨꯛꯁꯤ ꯅꯨꯄꯤ ꯆꯦꯜꯂꯤꯅꯦꯕ ꯅꯠꯇꯦ ꯁꯤꯕꯨ ꯑꯩꯅ ꯆꯤꯟ ꯌꯥꯎꯔꯨꯕꯒꯤ ꯂꯥꯟꯕ ꯑꯣꯏꯗꯣꯏꯔꯣ ꯑꯁ ꯆꯥꯈ꯭ꯔꯦꯗ ꯅꯠꯇꯦ ꯑꯩꯕꯨ ꯃꯦꯝꯇꯣꯟꯅ ꯀꯔꯤꯅꯣ ꯈꯟꯗꯣꯏꯁꯤꯕꯣ ꯍꯣꯏ ꯃꯦꯝꯇꯣꯟ ꯑꯩ ꯂꯥꯟꯗꯤ ꯂꯥꯟꯗꯕꯅꯤꯀꯣ ꯁꯤꯅꯤ ꯈꯔ ꯌꯥꯎꯔꯨꯕꯁꯤꯅ ꯉꯁꯤꯗꯤ ꯏꯕꯥꯅꯤꯒꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯕ ꯉꯝꯗ꯭ꯔꯦꯅꯦ ꯑꯣ ꯆꯥꯈ꯭ꯔꯦꯗ ꯊꯃꯣꯏꯁꯦ ꯄ꯭ꯔꯣꯛ ꯍꯦꯛ ꯆꯥꯏꯗ ꯁꯩꯗ ꯌꯥꯍꯧꯁꯦ ꯑꯩꯅ ꯈꯤꯇꯪ ꯉꯜꯂꯝꯃꯗꯤ ꯅꯨꯄꯤ ꯆꯦꯟꯕꯁꯤ ꯑꯩꯅ ꯍꯟꯖꯔꯝꯗꯧꯅꯤꯀꯣ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯧꯁꯤꯜꯂꯛꯂ ꯐꯥꯎ ꯃꯆꯥꯅꯨꯄꯤꯅ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇꯕꯗꯨꯗ ꯄꯤꯁꯛ ꯃꯥꯗꯤ ꯊꯋꯥꯏ ꯋꯥꯔꯦ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯊꯣꯛꯈꯤꯕꯗꯨꯅ ꯍꯧꯖꯤꯛꯐꯥꯎ ꯍꯟꯖꯤꯜꯂꯛꯇꯕꯁꯤꯕꯨ ꯅꯠꯇꯦ ꯃꯗꯨꯒꯤ ꯑꯉꯥꯡꯗꯨꯕꯨ ꯀꯗꯥꯏꯗ ꯃꯛ ꯇꯥꯅ ꯆꯠꯈ꯭ꯔꯕꯅꯣ ꯍꯥꯏꯕꯅꯤ ꯇꯅꯧꯕꯒꯤ ꯃꯄꯥ ꯆꯥꯎꯕꯅ ꯃꯃꯥ ꯅꯪꯉꯣꯟꯗꯗꯤ ꯀꯔꯤꯝ ꯇꯥꯏꯔꯝꯗꯕ꯭ꯔꯥ ꯑꯁ꯭ꯋꯥꯏ ꯐꯥꯎꯗꯅꯦ ꯍꯥꯏꯔꯝꯕꯅꯤ ꯃꯤ ꯆꯦꯟ ꯆꯣꯡꯕ ꯁꯣꯏꯗ ꯑꯣꯏꯔꯝꯃꯅꯤ ꯍꯧꯖꯤꯛꯐꯥꯎ ꯍꯜꯂꯛꯇ꯭ꯔꯕꯁꯤꯅꯗꯤ ꯃꯥꯒꯤ ꯃꯨꯊꯤ ꯊꯤꯕ ꯅꯨꯄꯥꯗꯣ ꯃꯗꯨꯗ ꯑꯣꯏꯔꯝꯃꯗꯤ ꯑꯩ ꯂꯣꯏꯔꯦꯗꯀꯣ ꯍꯦ ꯏꯁꯣꯔ ꯃꯗꯨꯒꯤ ꯑꯊꯤꯕ ꯅꯨꯄꯥꯗꯨꯗꯗꯤ ꯑꯣꯏꯍꯟꯕꯤꯔꯝꯒꯅꯨꯀꯣ ꯇꯥꯅꯤꯡꯗꯦꯅꯦ ꯃꯃꯥ ꯅꯥꯇꯩ ꯆꯥꯗꯕ ꯁꯛꯀꯤ ꯋꯥꯕꯨ ꯋꯥ ꯑꯣꯏꯅ ꯍꯦꯛ ꯇꯧꯏ ꯅꯨꯄꯥꯗꯣ ꯐꯔꯝꯕꯥꯅ ꯂꯥꯏ ꯈꯨꯔꯝꯃꯣ ꯑꯁ ꯃꯣꯏ ꯃꯄꯥꯅꯗꯤ ꯈꯪꯗ꯭ꯔꯤꯕ ꯑꯩꯅ ꯍꯥꯏ ꯃꯨꯊꯤꯁꯦ ꯃꯤꯅ ꯇꯝꯂꯛꯄꯗ ꯃꯁꯛꯇꯣ ꯑꯔꯣꯏꯕꯤ ꯀꯥꯁꯤ ꯂꯩꯃꯨ ꯃꯥꯜꯂꯒ ꯊꯤ ꯍꯥꯏꯅ ꯇꯝꯂꯤ ꯍꯥꯏ ꯋꯥꯅꯤ ꯌꯥꯔꯦ ꯃꯃꯥ ꯁꯟꯙ꯭ꯌꯥꯁꯤꯗ ꯌꯥꯝꯅ ꯇꯥꯅꯤꯡꯗ꯭ꯔꯦꯀꯣ ꯆꯥꯛ ꯊꯨꯝ ꯊꯣꯡꯅꯕ ꯇꯧꯔꯨꯁꯣ ꯄꯤꯁꯛ ꯐꯦꯠ ꯇꯧꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤ ꯅꯨꯃꯤꯠꯁꯤꯃꯁꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒ ꯑꯌꯨꯛꯇꯨ ꯇꯣꯃꯥꯜꯒ ꯑꯍꯜ ꯑꯅꯤ ꯑꯃꯒ ꯇꯅꯧꯕꯤꯒꯤ ꯃꯌꯨꯝꯗ ꯄꯥꯎ ꯍꯥꯏꯗꯣꯛꯂꯨꯔꯦ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯃꯤꯒꯁꯨ ꯐꯖꯅ ꯑꯗꯨꯃꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯏ ꯂꯨꯍꯣꯡꯕꯒꯤ ꯋꯥꯗꯤ ꯀꯣꯟꯅ ꯅꯨꯄꯤ ꯊꯤꯜꯂꯛꯂ ꯃꯇꯨꯡ ꯂꯦꯞꯅꯔꯁꯤ ꯍꯥꯏꯗꯨꯅ ꯌꯥꯅꯔꯦ ꯑꯁꯨꯝꯅ ꯇꯅꯧꯕꯤ ꯃꯥꯁꯨ ꯂꯩꯀꯥꯏ ꯅꯨꯄꯤ ꯈꯔꯒ ꯃꯌꯨꯝꯗ ꯊꯤꯜꯂꯛꯂꯝꯃꯤ ꯄꯤꯁꯛ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤ ꯍꯦꯛ ꯆꯠꯈꯤꯕꯒ ꯃꯆꯥꯒꯤ ꯅꯥꯛꯇ ꯄꯔꯞ ꯆꯪꯁꯤꯟ ꯇꯍꯥꯟꯅ ꯍꯪꯂꯛꯏ ꯄꯤꯁꯛꯅ ꯏꯃꯥꯒꯤ ꯇꯅꯧꯕꯤ ꯅꯠꯇꯦ ꯅꯪꯅ ꯆꯦꯜꯂꯤꯕ ꯅꯨꯄꯥꯗꯨꯕꯨ ꯀꯔꯝꯕ ꯅꯣꯏꯃꯤ ꯏꯃꯥ ꯀꯩ ꯋꯥ ꯍꯪꯉꯣ ꯍꯩ ꯍꯪꯉꯤꯁꯤꯗꯨꯝꯅꯦ ꯄꯔꯞ ꯈꯨꯝ ꯇꯅꯧꯕꯤꯅ ꯍꯥꯟꯅ ꯑꯩꯅ ꯑꯗꯨꯝ ꯀꯣꯏꯕ ꯅꯨꯄꯥꯗꯨꯅꯤ ꯑꯗꯨꯗꯤ ꯀꯝꯕꯣꯡ ꯃꯥꯟꯕꯗꯨꯅꯤꯅꯦ ꯅꯠꯇ꯭ꯔꯣ ꯀꯩꯅꯣ ꯏꯃꯥ ꯑꯩꯒꯤ ꯅꯨꯄꯥꯗ ꯀꯝꯕꯣꯡ ꯃꯥꯟꯕ ꯀꯥꯏꯅ ꯍꯦꯛꯇ ꯍꯥꯏꯔꯤꯗꯤ ꯑꯗꯨꯝꯅ ꯍꯥꯏꯅꯨ ꯃꯤ ꯐꯖꯒꯦꯔꯥ ꯊꯤꯒꯦꯔꯥ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯅꯨꯄꯥ ꯑꯣꯏꯔꯕꯅꯤ ꯑꯩꯒꯤ ꯃꯥꯡꯗ ꯑꯩꯒꯤ ꯅꯨꯄꯥ ꯊꯤ ꯀꯩꯗꯤ ꯍꯥꯏꯔꯛꯀꯅꯨ ꯏꯁ ꯂꯨꯔꯦꯗꯅ ꯏꯕꯦꯝꯃ ꯅꯪꯅ ꯃꯥꯏꯗꯨꯗꯤ ꯐꯖꯅ ꯊꯥꯔꯝꯃꯦꯗꯅ ꯊꯥꯔꯦ ꯐꯖꯅ ꯊꯥꯔꯦꯕ ꯑꯁ ꯏꯃꯥ ꯊꯣꯛꯈ꯭ꯔꯣ ꯑꯩ ꯇꯨꯃꯤꯟꯅ ꯉꯥꯛꯇ ꯂꯩꯒꯦꯕ ꯂꯣꯏꯔꯦꯗꯀꯣ ꯑꯩꯒꯤ ꯏꯆꯥ ꯅꯤꯡꯉꯣꯜ ꯑꯃꯈꯛ ꯌꯥꯎꯖꯕꯁꯤꯁꯨ ꯑꯁ ꯃꯤꯇꯥꯡꯕꯤ ꯑꯃ ꯍꯦꯛ ꯑꯣꯏꯔꯨꯗꯅ ꯍꯧꯖꯤꯛꯇꯤ ꯐꯖꯔꯦ ꯁꯛꯇꯁꯨꯗ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯊꯤꯕ ꯑꯃ ꯐꯪꯖꯔꯦꯕ ꯅꯨꯡꯉꯥꯏꯔꯦ ꯌꯥ ꯐꯖꯅ ꯐꯪꯖꯔꯦ ꯀꯩꯅꯣ ꯄꯤꯁꯛ ꯉꯥꯡꯗꯅ ꯊꯣꯛꯈꯤ ꯅꯣꯡ ꯅꯤꯅꯤ ꯂꯩꯕꯒ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯂꯦꯞꯅꯕ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤ ꯂꯥꯛꯂꯔꯦ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯆꯦꯜꯂꯨꯔꯕ ꯀꯧꯕꯅꯤꯅ ꯄꯤꯅꯤꯡꯗ꯭ꯔꯕꯁꯨ ꯄꯤꯁꯛ ꯎꯄꯥꯏ ꯂꯩꯇꯦ ꯃꯤꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯍꯥꯏꯕ ꯑꯃ ꯂꯩꯕꯅꯤꯅ ꯃꯍꯥꯛ ꯊꯣꯏꯅ ꯑꯌꯦꯠꯄ ꯄꯤꯔꯨꯗ꯭ꯔꯦ ꯂꯨꯍꯣꯡꯕꯗꯨ ꯃꯇꯝ ꯑꯐꯕ ꯂꯩꯇꯕꯅ ꯂꯥꯛꯂꯤꯕ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯁꯤꯗ ꯑꯣꯏꯅ ꯂꯦꯞꯅꯔꯦ ꯃꯔꯛꯁꯤꯗ ꯑꯃꯨꯖꯥꯎ ꯅꯨꯄꯤ ꯑꯍꯨꯝꯗꯨꯒꯤ ꯅꯥꯛꯇ ꯆꯠꯈꯤꯗ꯭ꯔꯦ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕꯗꯤ ꯐꯥꯎꯏ ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯔꯤꯃꯛ ꯃꯥꯟ ꯂꯧꯕꯗꯤ ꯌꯥꯔꯣꯏꯗꯧꯕꯅꯤꯅ ꯃꯍꯥꯛ ꯑꯍꯨꯝꯗꯨꯕꯨ ꯍꯟꯅ ꯌꯦꯡꯂꯨꯗ꯭ꯔꯦ ꯅꯨꯄꯤ ꯑꯍꯨꯝꯗꯨꯁꯨ ꯄꯥꯎ ꯇꯥꯔꯦ ꯑꯃꯨꯖꯥꯎ ꯂꯨꯍꯣꯡꯒꯗꯧꯔꯦ ꯍꯥꯏꯕꯗꯨ ꯁꯪꯕꯥꯅꯕꯤ ꯁꯥꯎꯕꯅ ꯃꯩ ꯍꯧꯏ ꯃꯆꯤꯟꯗꯁꯨ ꯑꯁꯨꯝꯅ ꯁꯥꯎꯅ ꯍꯥꯏꯔꯤ ꯍꯦ ꯎꯁꯤꯠꯇꯕ ꯁꯛꯊꯤꯕ ꯀꯥꯊꯤꯕꯨ ꯃꯥꯅꯁꯨ ꯑꯩꯕꯨ ꯇꯥꯠ ꯇꯧꯔꯝꯕ ꯀꯛꯉꯅꯤꯕ ꯁꯪꯕꯥꯅꯕꯤ ꯑꯩꯅ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯃꯥ ꯌꯦꯡꯉꯣ ꯃꯃꯥ ꯁꯣꯝꯗꯁꯨ ꯐꯖꯕꯤ ꯃꯪꯒꯣꯜꯗꯨꯗ ꯐꯝꯂꯒ ꯐꯤ ꯀꯥꯝꯅꯩ ꯀꯌꯥꯗ ꯃꯥꯜꯍꯜꯂꯝꯂꯤꯕꯅꯣ ꯃꯇꯧꯒꯗꯤ
ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯇ ꯑꯣꯏꯅ ꯆꯦꯜꯂꯁꯤ ꯀꯥꯏ ꯑꯩ ꯈꯜꯂꯨ ꯈꯣꯏꯗꯧꯁꯦ ꯁꯥꯎꯅꯤꯡꯉꯤꯗ ꯊꯤꯕꯁꯨ ꯃꯥꯅ ꯑꯩꯉꯣꯟꯗꯒꯤ ꯈꯨꯇꯤ ꯆꯥꯅ ꯊꯤꯔꯤꯕ ꯑꯗꯨꯒ ꯃꯥꯅꯁꯨ ꯁꯛꯀꯥꯛꯅ ꯌꯥꯝ ꯀꯥꯛꯅ ꯐꯖꯕꯤꯕꯨ ꯍꯨꯟꯗꯣꯛꯂꯝꯕ ꯑꯩ ꯈꯜꯂꯨꯔꯒꯅꯦ ꯈꯣꯏꯗꯧꯁꯦ ꯌꯥꯝ ꯁꯥꯎꯅꯤꯡꯉꯛꯇꯧꯔꯦ ꯑꯗꯨꯕꯨꯗꯤ ꯃꯨꯊꯤ ꯊꯤꯕꯅ ꯈꯪꯗꯅ ꯑꯩꯕꯨ ꯑꯁꯨꯛ ꯎꯁꯤꯠꯇꯕ ꯅꯪ ꯈꯪꯒꯅꯤ ꯍꯥꯏꯔꯤꯕꯁꯤꯅꯤ ꯁꯅꯥꯔꯩ ꯃꯥꯁꯨ ꯀꯞꯂꯤꯕꯅꯤ ꯉꯁꯥꯏꯗꯒꯤ ꯃꯥ ꯑꯁꯨꯝ ꯀꯞꯂꯝꯕꯗꯒꯤ ꯈꯪꯂꯦꯞ ꯂꯦꯞꯂꯒ ꯁꯥꯎꯅ ꯈꯪꯂꯥꯎ ꯂꯥꯎꯏ ꯁꯛꯇꯥꯊꯤ ꯍꯧꯗꯣꯡ ꯃꯥꯟꯕ ꯅꯪ ꯍꯥꯏꯔꯤꯁꯤꯗꯤ ꯑꯩꯅꯗꯤ ꯃꯁꯛꯇꯣ ꯊꯤꯕꯗꯨꯗ ꯅꯨꯄꯤ ꯀꯅꯥꯝꯇ ꯀꯣꯏꯔꯝꯗꯧ ꯃꯥꯟꯗꯦ ꯑꯩ ꯈꯛꯇꯅ ꯂꯨꯞꯂꯒ ꯂꯩꯒꯅꯤ ꯈꯜꯂꯒ ꯃꯥꯁꯤ ꯀꯣꯏꯔꯦ ꯑꯗꯨꯒꯗꯤ ꯃꯥꯗꯤ ꯌꯥꯝ ꯂꯥꯏꯅ ꯑꯩꯕꯨ ꯁꯥꯟꯅꯔꯝꯕ ꯆꯥꯈ꯭ꯔꯦꯗ ꯊꯃꯣꯏꯁꯦ ꯑꯣ ꯑꯊꯤꯕ ꯃꯥꯅ ꯑꯩꯁꯦ ꯍꯨꯟꯗꯣꯛꯄꯤꯔꯝꯂꯕꯅꯦꯕ ꯑꯗꯨꯕꯨꯗꯤ ꯅꯪ ꯁꯥꯟꯅꯔꯦ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯍꯥꯏꯕꯗꯨ ꯌꯦꯡꯉꯣ ꯍꯥꯏꯔꯤꯕꯁꯤ ꯅꯪ ꯅꯃꯤꯠꯇꯣ ꯄꯦꯟꯅ ꯌꯦꯡꯉꯣꯕ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ ꯅꯣꯡꯃꯗꯒꯤ ꯅꯤꯅꯤꯗꯒꯤ ꯍꯨꯝꯅꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯁꯨ ꯌꯧꯔꯛꯂꯤ ꯇꯅꯧꯕꯤ ꯃꯍꯥꯛ ꯉꯁꯤꯗꯤ ꯋꯥꯈꯜꯗꯣ ꯄꯪꯅꯨꯡꯗ ꯅꯨꯡꯉꯥꯏꯖꯩ ꯃꯌꯨꯝ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯧꯔꯦ ꯈꯜꯂꯨꯕꯗ ꯃꯄꯨꯛꯅꯤꯡ ꯑꯃꯨꯛꯁꯨ ꯅꯨꯡꯁꯤ ꯑꯁꯨꯝ ꯇꯧꯅ ꯃꯇꯝ ꯃꯥꯅ ꯆꯠꯈꯤꯕꯅ ꯕꯣꯔꯃꯥꯁꯨ ꯂꯥꯛꯇꯨꯅ ꯁꯨꯃꯥꯡ ꯃꯌꯥꯏꯗꯨ ꯌꯧꯁꯤꯜꯂꯛꯂꯤ ꯂꯦꯡꯁꯤꯟꯈ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯇꯅꯧꯕꯤꯁꯨ ꯄꯣꯠꯂꯣꯏꯗꯨꯃꯒ ꯅꯤꯡꯊꯤꯅ ꯀꯦꯗꯨꯅ ꯁꯨꯃꯥꯡ ꯇꯝꯅ ꯊꯣꯛꯂꯛꯏ ꯐꯝꯂꯔꯦ ꯀꯨꯖꯕ ꯌꯥꯔꯝꯗꯥꯏ ꯃꯇꯥꯡꯗꯨꯗ ꯀꯔꯣꯝꯗꯒꯤꯅꯣ ꯍꯧꯕꯗꯒꯤ ꯍꯧꯔꯕ ꯈꯣꯟꯖꯦꯜ ꯑꯍꯨꯝꯅ ꯆꯞ ꯃꯥꯟꯅꯕ ꯈꯣꯟꯊꯣꯛꯇ ꯈꯪꯂꯥꯎ ꯍꯦꯛꯇ ꯂꯥꯎꯔꯛꯏ ꯍꯦꯆꯤꯟ ꯊꯤꯕ ꯈꯪꯒꯅꯤ ꯅꯪ ꯑꯃꯨꯖꯥꯎ ꯏꯊꯛ ꯊꯛꯀꯠꯅ ꯃꯃꯤꯠꯇꯨꯅ ꯌꯦꯡꯂꯛꯄꯗ ꯎꯔꯤ ꯁꯪꯕꯥꯅꯕꯤ ꯐꯖꯕꯤ ꯁꯅꯥꯔꯩ ꯃꯈꯣꯏ ꯑꯍꯨꯝꯅ ꯁꯥꯎꯅ ꯃꯉꯣꯟꯗ ꯌꯦꯡꯂꯒ ꯂꯦꯞꯂꯝꯂꯤꯕꯗꯣ ꯃꯗꯨ ꯎꯕꯗ ꯃꯍꯥꯛ ꯃꯀ꯭ꯂꯥꯞꯇꯨ ꯃꯊꯣꯡ ꯈꯪꯗ ꯊꯛ ꯅꯤꯛꯂꯛꯏ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯗꯨ ꯅꯨꯄꯤ ꯑꯍꯨꯝꯗꯨꯗ ꯂꯣꯏꯅ ꯃꯤꯠꯌꯦꯡ ꯊꯝꯅꯔꯛꯂꯤ ꯈꯪꯍꯧꯗꯦ ꯁꯥꯎꯅ ꯂꯦꯞꯂꯝꯕ ꯑꯍꯨꯝꯗꯨ ꯄ꯭ꯔꯞ ꯁꯨꯃꯥꯡ ꯃꯌꯥꯏꯗꯨꯗ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯇꯅꯧꯕꯤꯅ ꯁꯦꯠꯂꯤ ꯄꯣꯠꯂꯣꯏ ꯑꯗꯨ ꯅꯥꯀꯟ ꯄꯥꯏꯗꯨꯅ ꯆꯤꯡꯅꯔꯛꯄ ꯁꯪꯕꯥꯅꯕꯤꯅ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯇ ꯅꯠꯇ꯭ꯔꯥ ꯅꯪꯅ ꯏꯕꯥꯅꯤ ꯆꯦꯟꯕꯒꯤ ꯃꯇꯝ ꯊꯥꯔꯝꯕꯗꯣ ꯉꯁꯤꯁꯦ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯅꯤ ꯑꯗꯨꯅ ꯉꯁꯤꯗꯤ ꯑꯩꯒ ꯂꯨꯍꯣꯡꯒꯗꯧꯅꯤ ꯂꯨꯍꯣꯡꯗꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯑꯩꯒ ꯑꯣꯏꯅ ꯍꯣꯡꯗꯧꯅꯤ ꯅꯪ ꯐꯖꯕꯤꯁꯨ ꯅꯪꯅ ꯅꯠꯇ꯭ꯔꯥ ꯅꯍꯥꯟ ꯑꯩꯅ ꯆꯦꯜꯂꯁꯤ ꯍꯥꯏꯕꯗ ꯅꯨꯃꯤꯠ ꯐꯠꯇꯦ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯇ ꯑꯣꯏꯅ ꯆꯦꯜꯂꯁꯤ ꯍꯥꯏꯔꯝꯕꯗꯣ ꯍꯥ ꯅꯪ ꯆꯦꯟꯕ ꯅꯠꯇꯤꯌꯦ ꯏꯕꯥꯅꯤ ꯍꯧꯖꯤꯛꯃꯛ ꯂꯨꯍꯣꯡꯒꯗꯕꯅꯤ ꯀꯗꯥꯏ ꯄꯣꯠꯂꯣꯏꯁꯤ ꯄꯤꯔꯣ ꯅꯪꯅ ꯁꯦꯠꯀꯗꯧ ꯅꯠꯇꯤꯌꯦ ꯑꯩꯅ ꯁꯦꯠꯇꯧꯅꯤ ꯄꯤꯔꯣꯕ ꯇꯅꯧꯕꯤ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯊꯥꯃꯨꯖꯥꯎ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯁꯅꯥꯔꯩ ꯑꯩꯁꯦ ꯅꯪꯅ ꯁꯥꯟꯅꯕ ꯌꯥꯕ ꯅꯨꯄꯤ ꯑꯣꯏꯅ ꯎꯕ꯭ꯔꯥ ꯅꯆꯤꯟꯅ ꯗꯨꯛꯊꯤꯕ ꯅꯪ ꯍꯟꯗꯛꯀꯤ ꯅꯨꯄꯥ ꯀꯌꯥꯒꯤ ꯅꯨꯡꯁꯤꯕꯗꯣ ꯑꯩꯅ ꯃꯤꯔꯥꯏꯈ꯭ꯔꯤꯕꯁꯦ ꯑꯗꯨꯒ ꯅꯪꯅꯦ ꯑꯩꯒ ꯂꯨꯍꯣꯡꯗꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏꯕ ꯑꯗꯨꯅ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯃꯨꯖꯥꯎꯅ ꯀꯔꯤꯅꯣꯃꯦ ꯅꯣꯏ ꯇꯧꯔꯤꯁꯤꯕꯣ ꯃꯤꯃꯥꯡꯁꯤꯗ ꯂꯣꯏꯔꯦꯗꯅ ꯑꯩꯗꯤ ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯏꯀꯥꯏꯕꯅ ꯑꯩ ꯁꯤꯅꯤꯡꯗꯦ ꯍꯥꯏꯕꯅꯤ ꯑꯍꯨꯝꯗꯨ ꯄꯣꯠꯂꯣꯏ ꯃꯨꯟꯅꯔꯝꯕꯗꯒꯤ ꯑꯃꯨꯖꯥꯎ ꯑꯣꯏꯅ ꯑꯃꯨꯛ ꯆꯤꯡꯅꯔꯛꯂꯤ ꯐꯖꯕꯤꯅ ꯀꯔꯤꯒꯤ ꯃꯤꯃꯥꯡ ꯐꯖꯗꯕ ꯍꯥ ꯃꯤ ꯃꯌꯥꯝꯁꯤꯅꯅꯦ ꯁꯥꯈꯤ ꯑꯣꯏꯗꯨꯅ ꯏꯕꯥꯅꯤ ꯂꯨꯍꯣꯡꯗꯧꯔꯤꯕꯁꯦ ꯁꯪꯕꯥꯅꯕꯤꯅ ꯑꯗꯨꯗ ꯑꯩ ꯀꯔꯤꯝꯇ ꯈꯪꯗꯦ ꯅꯪꯗꯤ ꯑꯩꯒ ꯂꯨꯍꯣꯡꯗꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯁꯅꯥꯔꯩꯅ ꯑꯩꯉꯣꯟꯗ ꯅꯝꯊꯥꯛ ꯇꯧꯕꯁꯨ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯑꯗꯨꯅ ꯅꯪ ꯑꯩꯒ ꯂꯨꯍꯣꯡꯗꯧꯅꯤ ꯂꯣꯏꯔꯦ ꯄꯨꯔꯥ ꯀꯨꯝꯍꯩ ꯑꯃꯅꯤ ꯃꯇꯧꯁꯤꯡꯗꯨ ꯂꯤꯜꯂꯤꯕ ꯃꯌꯥꯝ ꯑꯗꯨꯗꯤ ꯀꯨꯝꯍꯩꯒꯨꯝꯅ ꯆꯤꯕꯣꯟ ꯉꯥꯡꯅꯗꯨꯅ ꯌꯦꯡꯂꯤ ꯄꯤꯁꯛꯅ ꯑꯁ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯑꯁꯨꯛ ꯊꯤꯈ꯭ꯔꯕ ꯅꯨꯄꯥꯁꯦ ꯃꯣꯏ ꯑꯍꯨꯝꯅ ꯃꯨꯟꯅꯗꯅꯒꯁꯨ ꯇꯧꯏ ꯍꯩꯃ ꯆꯤꯡꯅꯩꯌꯦ ꯑꯁ ꯁꯨꯝ ꯆꯤꯡꯅꯩꯌꯦꯃꯦ ꯌꯥꯝ ꯏꯀꯥꯏꯗꯤꯌꯦ ꯅꯠꯇꯦ ꯁꯛꯇꯥꯊꯤꯁꯤꯅꯁꯨ ꯅꯨꯄꯤ ꯑꯍꯨꯝꯒ ꯀꯣꯏꯗꯅ ꯑꯩ ꯃꯤꯒꯤ ꯃꯄꯥꯡ ꯑꯁꯤꯗ ꯂꯣꯏꯔꯦ ꯃꯥꯏꯁꯤ ꯊꯛꯐꯝ ꯂꯩꯇ꯭ꯔꯦꯃꯤ ꯇꯣꯃꯥꯜ ꯃꯀꯣꯛꯇꯨ ꯄꯥꯏꯗꯨꯅ ꯑꯇꯣꯞꯄꯅꯤꯗ ꯇꯧꯔꯤ ꯃꯇꯧꯁꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯏꯀꯥꯏꯕ ꯑꯩꯕꯨ ꯃꯇꯨꯡ ꯅꯪꯂꯛꯈꯤꯗ꯭ꯔꯗꯤ ꯊꯥꯖꯗꯦ ꯑꯩ ꯊꯥꯖꯗꯦ ꯂꯣꯏꯔꯦ ꯑꯩꯗꯤ ꯄꯨꯝꯂꯣꯏ ꯂꯣꯏꯔꯦꯗꯀꯣ ꯆꯥꯎꯕ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯃꯤꯃꯥꯡꯗꯨꯗ ꯃꯃꯥꯏ ꯅꯣꯏꯈꯠꯄ ꯉꯝꯗ ꯃꯔꯨ ꯂꯨꯛꯊ ꯑꯁꯥꯎꯕ ꯈꯥꯡꯂꯤ ꯇꯅꯧꯕꯤ ꯃꯥꯗꯤ ꯃꯁꯥ ꯊꯛ ꯅꯤꯛꯂꯤ ꯑꯁꯥꯎꯕꯅ ꯃꯥ ꯑꯃꯨꯖꯥꯎꯗ ꯍꯥꯏꯐꯦꯠꯇꯃꯛ ꯌꯦꯡꯂꯝꯂꯒ ꯄꯣꯠꯂꯣꯏꯗꯨ ꯊꯥꯡꯒꯠꯂꯒ ꯁꯨꯃꯥꯡ ꯃꯌꯥꯏꯗꯨꯗꯒꯤ ꯏꯃꯨꯡ ꯇꯝꯅ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯑꯃꯨꯖꯥꯎ ꯇꯅꯧꯕꯤꯅ ꯆꯦꯟꯁꯤꯟꯈꯤꯕꯗꯨꯗ ꯅꯨꯄꯤ ꯑꯍꯨꯝꯗꯨ ꯈꯪꯏꯟ ꯏꯟꯊꯣꯛꯂꯝꯂꯒ ꯇꯥꯟꯅꯔꯛꯏ ꯑꯗꯨꯕꯨ ꯃꯅꯨꯡꯗꯒꯤ ꯊꯣꯡ ꯊꯤꯡꯖꯤꯟꯈꯤꯕꯅ ꯍꯥꯟꯈ꯭ꯔꯦ ꯑꯃꯨꯖꯥꯎ ꯊꯣꯡꯗꯨ ꯃꯈꯨꯠꯇꯨꯅ ꯊꯤꯜꯂꯒ ꯇꯅꯧꯕꯤ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯁꯦ ꯊꯣꯡꯁꯤ ꯑꯃꯨꯛꯇ ꯍꯥꯡ ꯑꯩ ꯂꯥꯟꯈ꯭ꯔꯦꯕ ꯁꯦ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯁꯤ ꯑꯩ ꯁꯣꯏꯈ꯭ꯔꯦꯕ ꯇꯅꯧꯕꯤ ꯊꯣꯡ ꯍꯥꯡꯉꯣ ꯁꯦꯕ ꯊꯣꯡꯁꯤ ꯑꯃꯨꯛꯇ ꯍꯥꯡꯉꯣꯕ ꯈꯪꯍꯧꯗꯦ ꯆꯥꯎꯕ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯃꯨꯖꯥꯎꯒꯤ ꯃꯃꯥꯏ ꯃꯃꯤꯠ ꯈꯪꯗ ꯊꯥꯖꯤꯜꯂꯛꯄ ꯅꯪ ꯃꯐꯝꯁꯤꯗꯒꯤ ꯀꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯉꯁꯤ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯕ ꯁꯣꯏꯔꯣꯏ ꯕꯥꯕꯥ ꯅꯁꯥ ꯂꯥꯟꯖꯔꯦ ꯑꯩꯕꯨ ꯇꯅꯧꯕꯤꯒ ꯑꯃꯨꯛ ꯇꯧꯅꯍꯟꯕꯤꯌꯨ ꯑꯩ ꯂꯥꯟꯖꯔꯦ ꯕꯥꯕꯥ ꯆꯠꯂꯣ ꯍꯥꯏꯔꯤꯕꯁꯤ ꯅꯪ ꯆꯠꯇ꯭ꯔꯕꯗꯤ ꯅꯥꯇꯩ ꯆꯥꯔꯦ ꯅꯪꯒꯤ ꯏꯀꯥꯏ ꯈꯪꯗꯕꯤ ꯃꯥꯏ ꯄꯥꯟꯗꯕꯤ ꯅꯨꯄꯤ ꯑꯍꯨꯝꯁꯤꯒ ꯅꯪ ꯅꯨꯡꯉꯥꯏꯅ ꯍꯤꯡꯖꯔꯨꯁꯨ
ꯏꯁꯥꯒꯤ ꯄꯨꯟꯁꯤꯗꯗꯤ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯌꯦꯜꯂꯛꯄ ꯌꯥꯔꯣꯏ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯁꯤ ꯍꯥꯏ ꯆꯥꯎꯕ ꯑꯃꯨꯖꯥꯎꯕꯨ ꯃꯪꯒꯣꯜꯗꯒꯤ ꯆꯤꯡꯊꯔꯛꯇꯨꯅ ꯁꯨꯃꯥꯡ ꯃꯌꯥꯏꯗꯨꯗ ꯈꯪꯍꯦꯟ ꯏꯟꯊꯣꯏ ꯑꯗꯨꯒ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯗꯨꯗ ꯑꯣꯟꯁꯤꯟ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯍꯥꯏꯔꯛꯏ ꯃꯌꯥꯝ ꯉꯁꯤꯒꯤ ꯃꯊꯣꯡ ꯆꯥꯗꯕ ꯊꯧꯑꯣꯡꯁꯤꯒꯤꯗꯃꯛ ꯃꯌꯥꯝꯅ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝ ꯌꯨꯝ ꯌꯨꯝꯗ ꯍꯟꯕꯤꯈ꯭ꯔꯣ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯗꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯋꯥꯍꯩꯗ ꯊꯣꯛꯅꯈ꯭ꯔꯦ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯂꯥꯛꯂꯝꯕꯁꯤꯡꯗꯨꯁꯨ ꯑꯁꯥꯎꯕꯒꯤ ꯃꯥꯏꯊꯣꯡꯄꯨ ꯑꯃꯨꯖꯥꯎꯗ ꯃꯃꯤꯠ ꯄꯩꯅ ꯄꯩꯅ ꯌꯦꯡꯅꯔꯝꯗꯨꯅ ꯍꯟꯅꯈ꯭ꯔꯦ ꯁꯪꯕꯥꯅꯕꯤ ꯐꯖꯕꯤ ꯁꯥꯟꯅꯔꯩ ꯃꯈꯣꯏ ꯍꯨꯝꯁꯨ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯛꯏ ꯃꯁꯤꯗ ꯑꯃꯨꯖꯥꯎ ꯁꯥꯎꯅ ꯈꯪꯂꯥꯎ ꯂꯧꯔꯛꯏ ꯃꯣꯏꯅ ꯇꯧꯔꯤꯁꯦ ꯍꯦꯟꯃꯜꯂꯤ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤꯕꯨ ꯂꯩꯈꯥ ꯇꯥꯅ ꯆꯤꯡꯊꯗꯨꯅ ꯃꯤꯌꯥꯝꯃꯥꯡꯗ ꯈꯨꯡꯒꯣꯏꯅꯕ ꯅꯣꯏ ꯍꯦꯟꯃꯜꯂꯤ ꯂꯩꯁꯥ ꯄꯥꯈꯪ ꯑꯣꯏꯕꯒꯤ ꯉꯥꯏꯍꯥꯛ ꯑꯗꯨꯝ ꯂꯥꯡꯕ ꯉꯥꯎꯕꯅꯤ ꯃꯁꯤꯕꯨ ꯃꯤꯌꯥꯝꯅ ꯇꯧꯅꯗꯕ꯭ꯔꯥ ꯑꯩ ꯈꯛꯇꯅ ꯇꯧꯕ ꯊꯕꯛꯂꯕꯁꯦ ꯑꯍꯨꯝꯗ ꯈꯨꯝꯗꯦ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩ ꯇꯣꯃꯥꯜ ꯇꯨꯃꯤꯟ ꯂꯩꯔꯝꯕꯗꯒꯤ ꯁꯣꯂꯤ ꯁꯣꯂꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯁꯥꯒꯤ ꯈꯨꯗꯥꯡꯗꯨ ꯄꯥꯏ ꯀꯔꯤꯁꯨ ꯋꯥꯍꯩꯗ ꯃꯐꯝꯗꯨꯗꯒꯤ ꯆꯤꯡꯗꯨꯅ ꯊꯣꯛꯈꯤꯔꯝꯃꯤ ꯄꯤꯁꯛ ꯆꯥꯎꯅ ꯅꯨꯄꯤ ꯑꯍꯨꯝꯗꯨꯗ ꯑꯣꯟꯁꯤꯜꯂꯛꯏ ꯏꯕꯦꯝꯃ ꯑꯍꯨꯝ ꯅꯣꯏꯅ ꯉꯁꯤ ꯇꯧꯔꯤꯕ ꯊꯧꯑꯣꯡ ꯑꯁꯦ ꯌꯥꯝ ꯂꯦꯝꯖꯗꯦ ꯇꯁꯦꯡꯅ ꯅꯣꯏꯁꯦ ꯅꯨꯄꯤꯕꯨ ꯃꯥꯟꯗ꯭ꯔꯦ ꯃꯥꯏꯁꯨ ꯑꯣꯟꯊꯣꯛꯅ ꯀꯜꯂꯤ ꯉꯝꯈ꯭ꯔꯦ ꯃꯤꯒꯤ ꯂꯨꯍꯣꯡꯐꯝꯗ ꯂꯥꯛꯂꯒ ꯂꯨꯍꯣꯡꯕ ꯊꯨꯒꯥꯏꯕ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯦ ꯆꯥꯎꯕꯅ ꯅꯣꯏ ꯑꯍꯨꯝ ꯀꯔꯤ ꯇꯧꯔꯤꯕꯒꯦ ꯃꯐꯝꯁꯤꯗ ꯕ꯭ꯔꯛ ꯆꯠꯈ꯭ꯔꯣ ꯌꯦꯡꯅꯤꯡꯗꯦ ꯅꯁꯛꯁꯤꯡꯗꯣ ꯋꯥꯔꯛꯇꯕ ꯃꯆꯥꯁꯤꯡꯁꯤꯗꯤ ꯅꯨꯄꯤ ꯑꯍꯨꯝꯗꯨ ꯃꯈꯣꯏꯅ ꯂꯥꯜꯂꯨꯕ ꯀꯧꯕꯅꯤꯅ ꯋꯥ ꯈꯨꯝꯕ ꯉꯝꯗ ꯏꯀꯥꯏꯕꯅ ꯃꯃꯥꯏ ꯅꯣꯟꯈꯠꯄ ꯐꯥꯎꯕ ꯉꯝꯗ ꯇꯨꯃꯤꯟꯅ ꯊꯣꯛꯈ꯭ꯔꯦ ꯑꯁꯨꯝꯅ ꯇꯅꯧꯕꯤ ꯑꯃꯗꯤ ꯑꯃꯨꯖꯥꯎ ꯃꯈꯣꯏꯅꯤꯒꯤ ꯂꯨꯍꯣꯡꯕꯗꯨ ꯑꯗꯨꯃꯛ ꯀꯥꯏꯈ꯭ꯔꯦ ꯇꯅꯧꯕꯤ ꯂꯨꯍꯣꯡꯕ ꯀꯥꯏꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯋꯥꯁꯨ ꯉꯥꯡꯈꯤꯗ꯭ꯔꯦ ꯌꯨꯝꯗꯒꯤ ꯃꯄꯥꯟꯁꯨ ꯃꯍꯥꯛ ꯊꯣꯛꯈꯤꯗ꯭ꯔꯦ ꯑꯃꯨꯖꯥꯎ ꯇꯣꯏꯅ ꯇꯅꯧꯕꯤꯒꯤ ꯌꯨꯝꯗ ꯂꯥꯛꯏ ꯑꯗꯨꯕꯨ ꯎꯅꯕꯗꯤ ꯐꯪꯗꯦ ꯆꯥꯎꯕ ꯑꯃꯗꯤ ꯄꯤꯁꯛꯅ ꯊꯤꯅ ꯉꯥꯡꯂꯒ ꯑꯗꯨꯃꯛ ꯇꯥꯟꯊꯣꯔꯛꯏ ꯐꯅ ꯀꯨꯏꯔꯦ ꯑꯁꯨꯝꯅ ꯇꯧꯔꯛꯂꯤꯕꯁꯤ ꯇꯣꯃꯥꯜ ꯆꯠꯇꯨꯅ ꯆꯥꯎꯕꯗ ꯍꯥꯏꯖꯩ ꯑꯗꯨꯕꯨ ꯌꯥꯗꯦ ꯇꯁꯦꯡꯅ ꯁꯥꯎꯈ꯭ꯔꯦ ꯃꯆꯥꯅꯨꯄꯤ ꯄꯨꯟꯁꯤꯒꯤ ꯄꯤꯔꯣꯏ ꯁꯤꯈꯥꯡ ꯈꯥꯡꯈ꯭ꯔꯦ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯈꯤ ꯆꯍꯤ ꯑꯃ ꯍꯦꯜꯂꯛꯂꯤ ꯑꯃꯨꯖꯥꯎ ꯇꯣꯏꯅ ꯑꯗꯨꯝ ꯆꯠꯂꯤ ꯑꯗꯨ ꯃꯥꯅ ꯃꯤꯆꯩ ꯅꯠꯇꯅ ꯑꯇꯣꯞꯄ ꯇꯥꯕ ꯐꯪꯗꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯑꯃꯨꯖꯥꯎ ꯃꯈꯨꯠꯇ ꯊꯧꯔꯤ ꯑꯃꯁꯨ ꯄꯥꯏ ꯃꯈꯣꯏ ꯌꯦꯅꯈꯥꯗ ꯍꯧꯕ ꯍꯩꯅꯤꯡ ꯄꯥꯝꯕꯤꯗꯨ ꯇꯝꯅ ꯀꯥꯈꯠꯂꯤ ꯃꯄꯤꯗꯨ ꯇꯨꯞ ꯇꯨꯞ ꯇꯥꯔꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯊꯧꯔꯤꯗꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯎꯁꯥꯗꯨꯗ ꯀꯤꯁꯤꯜꯂꯤ ꯂꯣꯏꯔꯒ ꯃꯉꯛꯁꯝꯗꯨꯗ ꯊꯧꯔꯤꯅ ꯀꯤꯁꯤꯜꯂꯤ ꯎꯗꯨꯗꯒꯤ ꯆꯣꯡꯊꯔꯝꯗꯥꯏ ꯁꯣꯟꯖꯔꯝꯃꯤ ꯋꯥꯍꯩ ꯈꯔꯁꯤ ꯑꯃꯨꯖꯥꯎꯅ ꯑꯩꯗꯨ ꯄꯨꯛꯆꯦꯜ ꯂꯦꯞꯂꯨꯗꯕ ꯃꯤꯠ ꯉꯥꯎꯔꯨꯕꯗꯨꯅ ꯅꯪꯅ ꯃꯤꯃꯥꯡꯗ ꯏꯀꯥꯏꯕ ꯅꯪꯕꯅꯤ ꯇꯅꯧꯕꯤ ꯑꯩ ꯌꯥꯝ ꯂꯥꯜꯂꯦ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯑꯩꯅ ꯁꯨꯝ ꯌꯦꯠꯂ ꯂꯩꯔꯕꯗꯤ ꯅꯪ ꯅꯨꯡꯉꯥꯏꯕ ꯉꯝꯂꯔꯣꯏ ꯑꯩꯅ ꯍꯤꯡꯗꯨꯅ ꯁꯨꯝ ꯂꯩꯔꯕꯗꯤ ꯅꯪꯉꯣꯟꯗ ꯌꯦꯠꯕꯁꯨ ꯉꯝꯂꯔꯣꯏ ꯑꯗꯨꯗ ꯑꯩ ꯆꯠꯂꯒꯦ ꯅꯪ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯔꯣꯀꯣ ꯑꯁꯣꯝꯅ ꯃꯃꯤꯠ ꯆꯦꯠꯅ ꯎꯏꯁꯤꯟ ꯄꯤꯔꯥꯡꯅ ꯆꯣꯠꯂ ꯃꯥꯏꯊꯣꯡ ꯑꯗꯨ ꯃꯣꯍꯟ ꯃꯤꯅꯣꯛꯇꯝ ꯎꯗꯨꯗꯒꯤ ꯆꯣꯡꯊꯔꯛꯂꯤ ꯊꯧꯔꯤꯗꯨꯅ ꯃꯉꯛꯁꯝ ꯂꯥꯛꯍꯠ ꯃꯈꯣꯡ ꯐꯤꯖꯤꯡ ꯀꯥꯎꯔꯝ ꯊꯋꯥꯏ ꯊꯥꯈ꯭ꯔꯦ ꯏꯀꯥꯟ ꯀꯥꯟꯅꯗ ꯇꯣꯃꯥꯜ ꯁꯣꯜꯂꯤ ꯃꯈꯣꯡ ꯍꯥꯝꯒꯦ ꯍꯥꯏꯗꯨꯅ ꯃꯅꯤꯡ ꯆꯪꯂꯛꯄꯗ ꯑꯣꯏꯔꯝꯂꯤ ꯃꯇꯧꯗꯨꯗ ꯈꯪꯂꯥꯎ ꯂꯥꯎꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯁꯥꯒꯤ ꯐꯤꯕꯝꯗꯨ ꯌꯦꯡ ꯀꯞꯂꯛꯏ ꯏꯄꯥꯒꯤ ꯑꯃꯨꯖꯥꯎ ꯂꯣꯏꯔꯦꯗꯅ ꯏꯄꯥꯗꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯇꯨꯝꯅ ꯇꯧꯔꯤꯕ ꯃꯥꯡꯂꯤ ꯏꯄꯥꯗꯤ ꯃꯥꯡꯖꯔꯦ ꯏꯄꯥꯒꯤ ꯑꯃꯨꯖꯥꯎ ꯏꯄꯥꯒꯤ ꯁꯅꯥ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯣ ꯀꯞ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯌꯨꯝꯊꯪꯅꯕꯁꯤꯡ ꯆꯦꯟꯁꯤꯟꯅꯔꯛꯂꯤ ꯑꯣꯏꯔꯝꯂꯤ ꯃꯇꯧꯗꯨꯗ ꯃꯈꯣꯏꯁꯨ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯡꯊꯗꯕ ꯃꯤ ꯌꯥꯎꯈꯤꯗ꯭ꯔꯤ ꯅꯨꯄꯥ ꯈꯔꯅ ꯎꯗꯨꯗ ꯀꯥꯗꯨꯅ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯑꯃꯨꯖꯥꯎꯒꯤ ꯍꯛꯆꯥꯡꯗꯨꯕꯨ ꯂꯧꯊꯔꯛꯂꯤ ꯇꯣꯃꯥꯜ ꯃꯁꯥꯕꯨ ꯀꯣꯟꯗꯨꯅ ꯍꯤꯛꯅ ꯊꯋꯥꯏ ꯆꯥꯛꯅ ꯀꯞꯂꯤ ꯄꯥꯎꯗꯨ ꯃꯊꯪ ꯌꯧꯅꯔꯛꯄꯅ ꯄꯤꯁꯛ ꯍꯣꯏꯁꯨ ꯇꯥꯔꯤ ꯆꯥꯎꯕ ꯃꯀꯣꯛ ꯄꯥꯏ ꯅꯤꯡꯉꯝꯗ ꯎꯈꯣꯡꯗꯦꯟ ꯑꯗꯨꯗ ꯉꯥꯟꯊꯗꯨꯅ ꯐꯝꯂꯤ ꯄꯤꯁꯛ ꯀꯞꯂꯤ ꯍꯥꯏꯔꯛꯏ ꯃꯄꯥ ꯑꯩꯈꯣꯏꯁꯨ ꯆꯠꯇ꯭ꯔꯕꯗꯤ ꯌꯥꯝꯅ ꯐꯖꯔꯣꯏ ꯃꯥꯒꯤ ꯃꯊꯧ ꯃꯉꯝ ꯌꯥꯎꯕ ꯅꯪꯅꯕ ꯆꯠꯅꯕ ꯇꯧꯁꯤ ꯆꯥꯎꯕ ꯇꯞꯅ ꯅꯆꯥꯅꯨꯄꯤꯗꯤ ꯈꯪꯈ꯭ꯔꯕ꯭ꯔꯥ ꯈꯪꯈ꯭ꯔꯦ ꯃꯥꯁꯨ ꯆꯠꯁꯤ ꯍꯥꯏꯔꯨꯁꯣ ꯍꯥꯏꯔꯤ ꯆꯠꯂꯣꯏ ꯍꯥꯏꯌꯦ ꯍꯟꯖꯤꯟ ꯍꯥꯏꯔꯦ ꯌꯥꯗ꯭ꯔꯦ ꯃꯥ ꯂꯩꯍꯧꯔ ꯆꯠꯂꯣ ꯌꯥꯗ꯭ꯔꯦ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯑꯩꯈꯣꯏꯁꯤ ꯃꯄꯥ ꯌꯥꯝ ꯁꯣꯏꯈ꯭ꯔ ꯃꯥꯜꯂꯦꯅꯦ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯃꯄꯥ ꯇꯣꯛ ꯊꯃꯣꯏꯁꯤ ꯄꯨꯕ ꯉꯝꯗ꯭ꯔꯦ ꯐꯔꯦ ꯃꯄꯥ ꯆꯠꯅꯕ ꯇꯧꯁꯤ ꯊꯦꯡꯈ꯭ꯔꯅꯤ ꯑꯁꯨꯝꯅ ꯄꯤꯁꯛ ꯑꯃꯗꯤ ꯆꯥꯎꯕ ꯑꯃꯨꯖꯥꯎꯒꯤ ꯃꯊꯧ ꯃꯉꯝ ꯌꯥꯎꯕ ꯅꯪꯅꯕ ꯍꯣꯕꯦ ꯆꯠꯈꯤ ꯃꯃꯥ ꯃꯄꯥ ꯍꯦꯛ ꯆꯠꯈꯤꯕꯒ ꯇꯅꯧꯕꯤ ꯆꯥꯛꯈꯨꯝ ꯑꯗꯣꯝꯗ ꯇꯞꯂꯤ ꯆꯪꯉꯛꯇꯨꯅ ꯍꯩꯖ꯭ꯔꯥꯡꯗꯨ ꯇꯞꯅ ꯄꯥꯏꯈꯠꯂꯤ ꯃꯄꯤ ꯇꯥꯔꯦ ꯍꯩꯖ꯭ꯔꯥꯡꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯩꯁꯨ ꯏꯔꯥꯟ ꯂꯩꯔꯕꯤꯅꯤ ꯅꯪꯁꯨ ꯅꯔꯥ ꯂꯩꯕꯒꯤ ꯅꯠꯇ꯭ꯔꯥ ꯅꯪꯅ ꯇꯧꯔꯤꯕ ꯑꯩꯁꯨ ꯏꯔꯥꯟ ꯂꯩꯔꯕꯤꯅꯤ
nang magakita ba isu iran lairabini tamu chao ilanchare ayam lanchare chahiye machukna nang nalale ay charakpane masida aini nang magakita ba nane tamu chao nangse aina yam nuksibane nang aina saurasu nang naithema langto aduda ay kaya marawi nang di kanglablam aina nang unakita ba to adudo ayam nakshe nang ay buwaraw kani aduda ay nang thema laki ay sulaki ko tao mo chao ay sulaki ko Wahaydo mapung phakibaga Nanobi makuta pairiba haizrang aduna mabukta khangthin thinjinkre ngak chaina khanglam sordu pikna holamduna Nanobi mahaksu thawai thakre masira putsi haibado asiba mahakira yoibai khoina poklamliba miyoibai khoisi poklabadi siragadaba gaktani masida asauba yingthinaba kaya thamduna miyoibai khoi masen nungsina hante adubusi mathangdadi miyoibai khoisi chapmanai nangsu phi thongda lakpani aisu phi thongda lakpani nangsu piklaba ku du de hiplaga han khidori bani chapmani aisu piklaba ku du de hiplaga hanga dori bani aduna hingminari ngai taibang si leiri ngai amana amagi asoi aran ngak naduna nungsina na hingminasi asawbana afaba khak ohendabani